ꯃꯧ ꯑꯃꯅ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟꯒ ꯃꯥꯟꯅꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯍꯥꯠꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯃꯤꯇꯥꯡꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯃꯤ ꯍꯥꯠꯄ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯃꯤꯠꯇꯥꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯎꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯐꯝ ꯊꯣꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯥꯈꯠꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯄꯥꯈꯠꯐꯝ ꯊꯣꯛꯂꯕꯗꯤ ꯄꯥꯈꯠꯄ ꯐꯅꯅꯕ ꯀꯔꯤ ꯊꯕꯛ ꯇꯧꯒꯅꯤ? ꯇꯁꯦꯡꯅꯃꯛꯀꯤ ꯃꯃꯤꯠꯇꯥꯡꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯁꯦꯡꯕꯒꯤ ꯃꯃꯤꯠ ꯎꯗꯕ꯭ꯔꯥꯅꯦ? ꯂꯦꯡꯆꯟꯕ꯭ꯔꯦꯛꯁꯤ ꯃꯌꯥꯝ ꯃꯉꯥꯡ ꯄꯥꯈꯪꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯤꯂꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯑꯟꯙꯥꯙꯨꯟ ꯍꯥꯏꯕꯗꯤ ꯃꯤꯇꯥꯡꯕꯒꯤ ꯁꯨꯔ꯫ ꯃꯌꯥꯝ ꯐꯤꯂꯝ ꯍꯧꯔꯁꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯗ ꯄꯨꯅꯦꯒꯤ ꯁꯣꯏꯅꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯈꯟꯅꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯃꯤꯇꯥꯡꯕ ꯄꯤꯌꯥꯅꯣ ꯈꯣꯡꯕ ꯑꯃꯅ ꯊꯋꯥꯏ ꯌꯥꯎꯅ ꯄꯤꯌꯥꯅꯣ ꯈꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯤꯌꯥꯅꯣ ꯈꯣꯡꯂꯤꯕ ꯃꯃꯤꯇꯥꯡꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯀꯥꯁ ꯀꯧꯏ꯫ ꯑꯀꯥꯁꯀꯤ ꯍꯧꯗꯣꯡ ꯔꯥꯅꯤ ꯀꯧꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤꯕꯁꯦ꯫ ꯑꯀꯥꯁ ꯃꯥꯒꯤ ꯊꯕꯛ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯌꯨꯝ ꯃꯈꯥꯗ ꯂꯩꯔꯤꯕ ꯂꯩꯀꯥꯏꯒꯤ ꯉꯥꯎꯁꯤꯟꯅꯕ ꯑꯉꯥꯡ ꯑꯗꯨꯅ ꯑꯀꯥꯁꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤ ꯑꯗꯨꯗ ꯊꯧꯔꯤ ꯑꯃ ꯇꯤꯡꯗꯨꯅ ꯊꯝꯃꯒ ꯑꯀꯥꯁꯄꯨ ꯈꯨꯗꯤ ꯊꯤꯍꯟꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯤꯠ ꯎꯗꯕ ꯑꯀꯥꯁꯁꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯂꯥꯡꯗ ꯊꯨꯔꯝꯃꯤ, ꯇꯨꯁꯤꯟꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯀꯥꯁ ꯃꯥꯒꯤ ꯊꯕꯛ ꯃꯐꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯕꯣꯁꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯄꯤꯌꯥꯅꯣ ꯇꯝꯕꯤꯅꯅꯕ ꯑꯅꯧꯕ ꯁꯥꯇ꯭ꯔ ꯑꯅꯤ ꯑꯃꯒꯁꯨ ꯂꯥꯛꯂꯝꯃꯕꯅꯤ꯫ ꯑꯀꯥꯁ ꯃ꯭ꯌꯨꯖꯤꯀꯦꯜ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯌꯣꯟꯐꯝ ꯑꯃꯗ ꯃꯐꯝ ꯑꯗꯨꯗ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯂꯩꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯈꯟꯅꯕ ꯄꯤꯌꯥꯅꯣ ꯈꯣꯡꯕꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯇ꯭ꯌꯨꯇꯔ ꯇꯧꯗꯨꯅ ꯄꯩꯁꯥ ꯇꯥꯜꯂꯤꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯑꯀꯥꯁ ꯂꯟꯗꯟꯗ ꯆꯠꯇꯨꯅ ꯑꯆꯧꯕ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯌꯥꯎꯔꯨꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯀꯟꯅ ꯇꯥꯜꯂꯤꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯑꯀꯥꯁ ꯃꯃꯤꯠ ꯇꯥꯡꯉꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯒꯤ ꯇꯣꯟꯊꯅ ꯂꯩꯕ ꯅꯨꯄꯥ ꯑꯃꯗꯤ ꯅꯠꯇꯦ, ꯃꯥꯒꯤ ꯃ꯭ꯌꯨꯖꯤꯛꯇ ꯉꯥꯎꯖꯗꯨꯅ ꯂꯩꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯀꯂꯥ ꯏꯁꯩ ꯅꯣꯡꯃꯥꯏ ꯑꯁꯤꯒꯤꯗꯃꯛꯇ ꯃꯥꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯇꯝ ꯑꯃꯒꯤ ꯑꯐꯥꯎꯕ ꯑꯦꯛꯇꯔ ꯄ꯭ꯔꯃꯣꯗ ꯃꯥꯒꯤ ꯊꯥꯏꯅꯒꯤ ꯍꯤꯠ ꯆꯠꯈꯤꯕ ꯌꯨꯇ꯭ꯌꯨꯕꯇ ꯌꯥꯎꯕ ꯏꯁꯩ ꯈꯔ ꯌꯦꯡꯗꯨꯅ ꯏꯁꯩ ꯇꯥꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯄ꯭ꯔꯃꯣꯗꯅ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯃꯍꯥꯛꯀꯤ ꯀꯃꯦꯟꯁꯤꯡ ꯑꯗꯨ ꯄꯥꯔꯤ꯫ ꯄ꯭ꯔꯃꯣꯗꯀꯤ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯁꯤꯃꯤ ꯃꯇꯝ ꯑꯃꯗ ꯐꯤꯂꯝꯒꯤ ꯑꯦꯛꯇ꯭ꯔꯦꯁ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯄ꯭ꯔꯃꯣꯗꯀꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯄ꯭ꯔꯃꯣꯗ ꯑꯃꯗꯤ ꯁꯤꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯍꯤ ꯌꯥꯝꯅ ꯈꯦꯟꯅꯖꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯩ꯫ ꯄ꯭ꯔꯃꯣꯗꯀꯤ ꯃꯆꯥꯅꯨꯄꯤ ꯗꯥꯅꯤ ꯀꯧꯕꯤ ꯑꯃꯁꯨ ꯂꯩꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯁꯤꯃꯤꯅ ꯆꯥꯛꯈꯨꯝꯗ ꯇꯧꯔꯤꯕ ꯐꯤꯂꯝꯒꯤ ꯗꯥꯏꯂꯣꯒ ꯑꯃꯗꯤ ꯐꯤꯂꯝꯒꯤ ꯑꯦꯛꯇꯤꯡ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯊꯋꯥꯏ ꯌꯥꯎꯅ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯇꯧꯗꯨꯅ ꯌꯦꯡꯖꯔꯤ꯫ ꯁꯤꯃꯤꯒꯤ ꯑꯦꯛꯇꯤꯡ ꯑꯁꯤꯗ ꯄꯦꯜꯂꯗꯨꯅ ꯄ꯭ꯔꯃꯣꯗꯅ ꯋꯥꯍ ꯌꯥꯝꯅ ꯐꯖꯔꯦ ꯍꯥꯏꯗꯨꯅ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯤ꯫ ꯁꯤꯃꯤꯁꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯃꯍꯥꯛꯀꯤ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤꯗ ꯂꯩꯔꯤꯕ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯗ ꯃꯥꯒꯤꯗꯃꯛꯇ ꯐꯤꯂꯝ ꯑꯃ ꯄꯨꯊꯣꯛꯄꯤꯅꯕ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯁꯤꯃꯤ ꯐꯤꯂꯝꯒꯤ ꯑꯦꯛꯇ꯭ꯔꯦꯁ ꯑꯣꯏꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯂꯩꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯣꯐꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯑꯃꯗ ꯒꯥꯔꯤ ꯊꯧꯕ ꯍꯩꯇ꯭ꯔꯕꯗꯤ ꯒꯥꯔꯤ ꯊꯧꯔꯨꯅꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯚꯦꯁꯄꯥ ꯑꯗꯨ ꯊꯧꯗꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯁꯣꯐꯤꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯀꯥꯁꯇ ꯒꯥꯔꯤꯅ ꯊꯣꯝꯖꯤꯜꯂꯝꯃꯤ꯫ ꯁꯣꯐꯤꯅ ꯅꯝꯗꯨꯅ ꯑꯀꯥꯁꯄꯨ ꯆꯥ ꯊꯛꯂꯨꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯈꯤ꯫ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯀꯥꯁ ꯄꯤꯌꯥꯅꯣ ꯈꯣꯡꯕ ꯍꯩ ꯈꯪꯂꯛꯄꯗꯒꯤ ꯁꯣꯐꯤꯅ ꯑꯀꯥꯁꯄꯨ ꯃꯍꯥꯛꯀꯤ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯀꯥꯁꯅ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯗ ꯄꯤꯌꯥꯅꯣ ꯈꯣꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁꯣꯐꯤꯒꯤ ꯃꯄꯥ ꯐ꯭ꯔꯦꯡꯀꯣ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯄꯤꯌꯥꯅꯣ ꯈꯣꯡꯕ ꯐꯖꯅ ꯍꯩꯔꯦ, ꯅꯨꯃꯤꯗꯥꯡꯁꯦ ꯅꯪ ꯊꯕꯛ ꯂꯩꯇꯕ ꯇꯥꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯄꯤꯌꯥꯅꯣ ꯈꯣꯡꯉꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯣꯐꯤꯅ ꯑꯀꯥꯁꯄꯨ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯀꯥꯁꯇ ꯍꯪꯂꯛꯏ, ꯅꯪꯒꯤ ꯃꯤꯠꯁꯦ ꯀꯝꯗꯧꯅ ꯎꯈꯤꯗꯕꯅꯣ? ꯑꯀꯥꯁꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯆꯍꯤ 14 ꯁꯨꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯀꯣꯛꯇ ꯀ꯭ꯔꯤꯀꯦꯠꯀꯤ ꯕꯣꯜꯅ ꯌꯥꯝꯅ ꯀꯟꯅ ꯄꯥꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯃꯤꯠꯀꯤ ꯑꯣꯞꯇꯤꯛ ꯅꯔꯚꯁ ꯈꯔ ꯁꯣꯛꯈꯤ, ꯃꯗꯨꯗꯒꯤ ꯍꯧꯔꯒ ꯑꯗꯨꯝ ꯃꯤꯠ ꯎꯈꯤꯗ꯭ꯔꯦ꯫ ꯑꯀꯥꯁꯀꯤ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯀꯥꯁ ꯃꯥꯒꯤ ꯆꯩꯁꯨ ꯄꯥꯏꯗꯨꯅ ꯃꯌꯨꯝꯗꯆꯪꯈꯤꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯁꯣꯐꯤꯅ ꯑꯀꯥꯁꯇ ꯍꯥꯏꯔꯛꯏ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯤꯌꯥꯅꯣ ꯈꯣꯡꯅꯅꯕ ꯅꯪꯕꯨ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯂꯒꯦ꯫ ꯑꯀꯥꯁ ꯃꯥꯒꯤ ꯏꯃꯨꯡ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯃꯤꯠꯇ ꯍꯥꯞꯄꯤꯕ ꯃꯤꯠ ꯎꯗꯅꯕ ꯀꯟꯇꯦꯛ ꯂꯦꯟꯁ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯈꯥꯗ ꯂꯩꯔꯤꯕꯤ ꯁꯣꯐꯤꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯁꯣꯐꯤꯗꯤ ꯒꯥꯔꯤ ꯊꯧꯈꯤꯗꯨꯅ ꯂꯩꯔꯝꯂꯦ, ꯐꯖꯅ ꯎꯍꯧꯗ꯭ꯔꯦ꯫ ꯑꯀꯥꯁ ꯇꯁꯦꯡꯅꯃꯛꯀꯤ ꯃꯤꯠ ꯎꯗꯕ ꯅꯨꯄꯥ ꯑꯃ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯤꯇꯥꯡꯕ ꯑꯃꯒꯨꯝꯅ ꯍꯤꯡꯕ ꯉꯝꯅꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯇꯣꯝꯗ ꯏꯃꯨꯡꯗ ꯂꯩꯖꯕ ꯃꯇꯝꯗꯁꯨ ꯃꯃꯤꯠꯇ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩꯖꯩ꯫ ꯃꯤꯠ ꯇꯥꯡꯕ ꯑꯃꯒꯨꯝꯅ ꯃꯃꯤꯠ ꯈꯨꯝꯁꯤꯟꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯏ꯫ ꯑꯗꯨꯒ ꯑꯀꯥꯁꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯝꯗꯥꯏ ꯃꯇꯝꯗꯅ ꯃꯤꯠ ꯎꯗꯅꯕ ꯀꯟꯇꯦꯛ ꯂꯦꯟꯁ ꯑꯃ ꯍꯥꯞꯆꯤꯟꯗꯨꯅ ꯃꯤꯇꯥꯡꯕ ꯑꯃꯒꯨꯝꯅ ꯆꯠꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯀꯥꯁ ꯁꯣꯐꯤꯒꯤ ꯃꯁꯛ ꯌꯦꯡꯅꯤꯡꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯥꯒꯤ ꯀꯟꯇꯦꯛ ꯂꯦꯟꯁ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯑꯅꯣꯛ ꯑꯃꯨꯕ ꯑꯃꯈꯛꯇꯪ ꯍꯥꯞꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯀꯥꯁ ꯃꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯂꯤꯕꯤ ꯁꯣꯐꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯑꯀꯥꯁꯅ ꯁꯣꯐꯤꯕꯨ ꯃꯃꯤꯠ ꯄꯦꯡꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯣꯐꯤ ꯎꯔꯕꯁꯨ ꯃꯃꯤꯠ ꯇꯥꯡꯕ ꯁꯥꯗꯨꯅ ꯍꯦꯟꯗꯣꯛꯇꯨꯅ ꯆꯠꯁꯤꯟꯅꯩ꯫ ꯁꯣꯐꯤꯅ ꯑꯀꯥꯁꯄꯨ ꯀꯧꯗꯨꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯤꯉꯩꯗ ꯎꯆꯦꯛ ꯑꯃꯅ ꯑꯀꯥꯁꯀꯤ ꯑꯅꯣꯛꯇ ꯃꯊꯤ ꯐꯥꯏꯖꯤꯜꯂꯝꯃꯤ꯫ ꯁꯣꯐꯤꯅ ꯑꯅꯣꯛ ꯂꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯑꯅꯣꯛ ꯑꯗꯨ ꯆꯥꯝꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯅꯃꯤꯠꯁꯦ ꯌꯥꯝꯅ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯎꯏ, ꯀꯔꯤꯁꯨ ꯇꯧꯗꯕ ꯃꯥꯜꯂꯤ꯫ ꯑꯀꯥꯁꯅ ꯍꯥꯏꯔꯛꯏ, ꯄꯨꯔꯥ ꯑꯣꯏꯅ ꯎꯗꯕꯗꯤ ꯅꯠꯇꯦ, ꯑꯃꯝꯕ ꯑꯉꯥꯟꯕꯗꯤ ꯈꯔ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯈꯪꯉꯤ꯫
Akashna Sophie restaurant phaba chatpagi khongchat asina magi khwaidagi nungaiba khongchat ama oirami side mirror da tariba Sophie bu yengduna Akash monda nungaina lakhi wakhal nungairabanina restaurant manungda isai su yamna fajana saklami piano su fajana khonglami restaurant da leiriba miyo singi manungdagi pramodna ihan hana laktuna Akash bu yamna thagatlami Sophina Akash bu mayumda thilakpa matamda Sophina harai nangna ngasi isai sakpa matamda tip oina nangonda lupa 3,000 fangliba adumaina nungtigi fangba tarabadi nangdi paisa yamna pairani Akashna harai aisu lupa la ani sunanaba paisa tungsilibani la ani hek subaga London da chatuna mafam maduda isai competition ama yaurudoini Sophie chakraba matungda Akash magi mayumgi staircase kakhatki adubu mana kakhatpa matamda soibadagi mahaki anu adu makhara tarakhi Akashna kanasu udre hairaduna kaisu thoksadana anu adu khungatuna chakhi adubu lekai gi ngausinaba anga adunadi Akashna tawriba adu loina urami mathangi sinda Akash Sophie gi restaurant da toina lakpa horakhi piano practice tawba sasinaduna Akashna Sophie makhoi ani matam punamakta leminana buhanari makhoi ani close oibusu asum helakhi Sophie gi restaurant dusu maming chatpa helakhi mi tinba helakhi masiga loinana lakliba miyam singaduna pirakpa tip adusu yamna mi Akash paisa su mayam ama tale Sophie su nungtigi uba phange nongmadi Akashna isai sakpa lorakpa matamda magi manakta promote changsilakladuna harai hayeng pung ama taba matamda aikhoida lau private concert amagi damakta nangbu reserve tawrage promote na amuksu makha tarai hayeng se aigi wedding anniversary numitni aigi nupi simida nangi private concert asi surprise oina pidoini haiduna che amada mahaki address iraga paisa kharaga loinana masina advance ni haiduna pirami mathangi sindana pramodna mahaki nupida surprise pinanabagi damakta asumna harai hayengdi ai Bangalore da chattaba yadaba thaba ama leire numidangda halakani simisu paithokladuna harai wedding anniversary numit asida natrabadi nahaki thaba adu chattaba yadabra mathangi sinda pramodna piramba address aduda Akash matam chana lakhi Akash Mamitangba sagduna pramod ki mayumda lakhi aduga doorbell adu thilakhi simina thong hangdorakhi aduga nangna kanano hanglakhi Akashna harai aise pramod na mafam asida private concert amagi damakta kaurambani simina harai pramoti haujik leite mahak Bangalore da chatkhi Akashna harai madam gi anniversary gi surprise ama oinanaba aibu mafam asida pramod na kaurambani makhoi ani na asumna wari sanaringai asida simi gi yumthangnabi hanubi disha thorakpa uba matamda simina Akash bu manungda chang'o haiduna kausinkhi ka manungda simina Akash bu piano mamangda phamalami aduga pramota call torami Simina pramota hai nangna koramba private concert ki nupadu lakle simina amuksu yamna harauna pramota hai nangna engonda anniversary gi surprise pinanaba plan torom lebase engonda hana hairamu yadra masi matungda simina Akash da hanglai nangi metse tasengna udabra natragana khara di ubra Akashna mangonda bona pankibagi wari do lerami wari asida simi sor chaning tana hondolaga harai adudi sei khongba horo promote minute 10 gi manungda laklani Akashu thawa yauna piano khongba horokle adubu Akashna isai khonglingi matam aduda pramod ki yumnaida nupa ama taaduna leiriba adu urami nupa adugi nakanda chentharakliba ising adusu Akashna urami Akash kizarabasu isai khongbudi lelbamde mane isai khongba loirakpa matamda simina khuba kanna khuraduna yamna fajai haiduna thagatli Akash ipapakhana washroom da amukta changjaruge harami simina Akash bu samduna washroom tamna puduna lakhi laimaida taaduna leiriba asiba aduda thengdanaba simina Mittangba Akash bu nakan amada thaidokuna puri Akash mana urakpa uhaidaba thodosing adu pakhatpa phananaba masa matomda kanasu udaba mafam amada wakhal phathanaba gidamakta washroom da changlakpani adubu Akash washroom manungdasu Mamitangba amadona yamna wana maduna washroom sizinarami maramdi mana leiriba washroom adugi manungda hanadagi hauna masa mu phaba nupa ama lotuna lerami nupa adugi mukhuttasu nongmai ama pari Akashna washroom dagi thorakpa matamda laimaida taaduna leiriba nupa adu kanano haiduna tumina yenglui adubu siduna leramliba nupa adudi kanasu oramdre promote oramle tasengbadi promote Bangalore chatkani haiduna magi nupida hajinarambani magi nupida surprise pi ye khanduna plan tawbani maram aduna promote na Bangalore chatkani hairamba matam aduda promote na rose amadi atai gift kaya ama puduna magi nupida surprise pi na balakhi promote na magi nupi kadaida leibage haduna kuti thirami adubu bedroom dagi simina nokpagi khonjel ama tarakhi
ꯄ꯭ꯔꯃꯣꯗꯅ ꯃꯈꯣꯏꯒꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯂꯩꯔꯝꯂꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯅꯣꯡꯃꯩ ꯑꯁꯤꯅ ꯀꯅꯥꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯤꯃꯤꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯕꯦꯗꯔꯨꯝꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯔꯛꯈꯤ꯫ ꯁꯤꯃꯤ ꯃꯥꯒꯤ ꯑꯀꯣꯝꯕ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨ ꯁꯦꯝꯖꯤꯟꯗꯨꯅ ꯄ꯭ꯔꯃꯣꯗꯇ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯤꯃꯤꯒꯤ ꯃꯅꯤꯡꯗꯅ ꯃꯐꯤ ꯃꯔꯣꯜ ꯃꯄꯨꯡ ꯐꯥꯅ ꯁꯦꯠꯇꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯄ꯭ꯔꯃꯣꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯣꯏꯅ ꯃꯉꯣꯟꯗ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯄꯤꯁꯤꯜꯂꯛꯑꯦ꯫ ꯃꯁꯤꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛꯅ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯌꯦꯡꯁꯤ꯫ ꯑꯥꯀꯥꯁ ꯋꯥꯁꯔꯨꯝꯗꯒꯤ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯄꯤꯌꯥꯅꯣ ꯐꯖꯅ ꯈꯣꯡꯂꯤ, ꯑꯗꯨꯒ ꯁꯤꯃꯤꯗꯤ ꯋꯥꯁꯔꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩꯍꯧꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯈꯣꯜ ꯑꯃꯠꯇ ꯊꯣꯛꯍꯟꯗꯅ ꯏꯃꯨꯡꯗ ꯆꯥꯏꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯃꯗꯤ ꯀꯥꯏꯔꯤꯕ ꯂꯤꯛꯂꯤꯁꯤꯡ ꯑꯗꯨ ꯐꯖꯅ ꯂꯣꯏꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯇꯩꯔꯤꯕ ꯏꯁꯤꯡ ꯑꯗꯨꯁꯨ ꯐꯖꯅ ꯋꯥꯏ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯄ꯭ꯔꯃꯣꯗꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯆꯤꯡꯗꯨꯅ ꯀꯥ ꯑꯃꯗ ꯄꯨꯁꯤꯟꯈꯤ꯫ ꯁꯤꯃꯤ ꯃꯥꯒ ꯂꯣꯏꯃꯤꯟꯅꯔꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯒꯗꯕ ꯊꯕꯛ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯤꯃꯤꯅ ꯑꯥꯀꯥꯁꯅ ꯆꯤꯡꯅꯗꯅꯕ ꯍꯥꯏꯗꯨꯅ ꯈꯨꯕꯥꯛ ꯈꯨꯠꯁꯤꯟꯅꯗꯨꯅ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯑꯥꯀꯥꯁꯄꯨ ꯍꯟꯅ ꯊꯥꯒꯠꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯀꯥ ꯃꯅꯨꯡꯗꯒꯤ ꯁꯨꯏꯠꯀꯦꯁ ꯑꯆꯧꯕ ꯑꯃ ꯏꯟꯗꯨꯅ ꯄꯨꯊꯣꯔꯛꯈꯤ꯫ ꯁꯤꯃꯤꯅ ꯁꯨꯏꯠꯀꯦꯁ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯁꯨꯏꯠꯀꯦꯁ ꯃꯅꯨꯡꯗꯨꯗ ꯄ꯭ꯔꯃꯣꯗ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯁꯤꯃꯤꯅ ꯄ꯭ꯔꯃꯣꯗꯀꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯃꯗꯤ ꯃꯃꯜ ꯇꯥꯡꯕ ꯘꯔꯤ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯁꯤꯃꯤꯅ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯄ꯭ꯔꯃꯣꯗ ꯁꯥꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯑꯣ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯒ ꯗꯣꯔꯕꯦꯜ ꯊꯤꯜꯂꯛꯏ꯫ ꯁꯤꯃꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯄ꯭ꯔꯃꯣꯗꯄꯨ ꯑꯣꯛꯄ ꯁꯥꯁꯤꯟꯅꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯪꯃꯤꯟꯅꯔꯛꯈꯤ, ꯑꯗꯨꯒ ꯋꯥꯍꯩ ꯐꯖꯕ ꯈꯔ ꯍꯥꯏꯗꯨꯅ ꯗꯥꯏꯂꯣꯒ ꯇꯧꯁꯤꯟꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯥꯟꯅ ꯄ꯭ꯔꯃꯣꯗꯅ ꯁꯤꯃꯤꯒꯤ ꯑꯦꯛꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯄ꯭ꯔꯃꯣꯗꯅ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯁꯤꯃꯤꯕꯨ ꯊꯥꯒꯠꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯄ꯭ꯂꯦ ꯇꯧꯗꯨꯅ ꯄ꯭ꯔꯃꯣꯗꯅ ꯑꯥꯀꯥꯁꯇ ꯊꯥꯒꯠ ꯋꯥꯍꯩ ꯈꯔ ꯍꯥꯏꯕ ꯃꯥꯜꯍꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯃꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯄ꯭ꯔꯃꯣꯗꯇ ꯀꯦꯠꯁꯤꯟꯅꯕꯒꯤ ꯗꯥꯏꯂꯣꯒ ꯈꯔ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯥꯜꯍꯜꯂꯤ, ꯑꯗꯨꯒ ꯁꯤꯃꯤꯅ ꯑꯥꯀꯥꯁ ꯇꯥꯟꯅꯅꯕ ꯍꯥꯏꯔꯛꯏ, ꯅꯪ ꯉꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯊꯕꯛꯇꯣ ꯂꯣꯏꯁꯤꯟꯕ ꯌꯥꯗ꯭ꯔꯕ꯭ꯔꯥ? ꯄ꯭ꯔꯃꯣꯗ ꯅꯪ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯑꯣ, ꯑꯥꯀꯥꯁ ꯉꯥꯏꯍꯜꯂꯝꯗꯣꯏꯅꯤ꯫ ꯑꯁꯨꯝꯅ ꯋꯥ ꯈꯔ ꯍꯥꯏꯖꯤꯟꯅꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯃꯣꯗ ꯊꯕꯛ ꯆꯠꯈꯤꯕ ꯑꯃꯨꯛ ꯁꯥꯁꯤꯟꯅꯩ꯫ ꯀꯥ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯄ꯭ꯔꯃꯣꯗꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯌꯥꯎꯕ ꯁꯨꯏꯠꯀꯦꯁ ꯑꯗꯨ ꯏꯟꯊꯣꯛꯇꯨꯅ ꯄ꯭ꯔꯃꯣꯗꯅ ꯊꯕꯛ ꯆꯠꯈꯤꯕ ꯁꯥꯁꯤꯟꯅꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯐꯤꯚꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯂꯕ ꯐꯥꯎꯕ ꯑꯥꯀꯥꯁ ꯈꯪꯗꯕ ꯀꯔꯤꯁꯨ ꯎꯗꯕ ꯁꯥꯗꯨꯅ ꯄꯤꯌꯥꯅꯣ ꯈꯣꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ꯫ ꯁꯤꯃꯤꯗꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯅ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯤꯃꯤꯅ ꯑꯃꯨꯛ ꯄ꯭ꯔꯃꯣꯗꯀ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯥꯁꯤꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯈꯔ ꯍꯥꯏꯅꯔꯝꯃꯤ, ꯑꯗꯨꯒ ꯁꯤꯃꯤꯅ ꯑꯥꯀꯥꯁꯇ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯤ ꯄ꯭ꯔꯃꯣꯗꯇꯣ ꯊꯕꯛ ꯈꯔ ꯆꯤꯜꯂꯦ, ꯅꯪ ꯆꯠꯂꯝꯃꯣ ꯍꯥꯏꯔꯛꯑꯦ꯫ ꯑꯥꯀꯥꯁꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯨꯒꯗꯕ ꯄꯣꯠꯆꯩ ꯈꯔ ꯄꯨꯗꯨꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯥꯀꯥꯁ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯁꯤꯀꯥ ꯀꯧꯕꯤ ꯂꯣꯇꯔꯤ ꯇꯤꯀꯦꯠ ꯌꯣꯟꯕꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯃꯤꯠ ꯎꯗꯕ ꯃꯤꯅ ꯈꯟꯕ ꯂꯣꯇꯔꯤ ꯇꯤꯀꯦꯠ ꯑꯁꯤ ꯗꯥꯎ ꯌꯥꯏ ꯍꯥꯏꯕꯅꯤ, ꯅꯪꯁꯨ ꯑꯃ ꯈꯜꯂꯨ ꯍꯥꯏꯗꯨꯅ ꯑꯥꯀꯥꯁꯇ ꯄꯤꯔꯛꯏ꯫ ꯔꯁꯤꯀꯥꯒꯤ ꯃꯈꯨꯠꯇ ꯃꯍꯥꯗꯦꯕꯒꯤ ꯇꯦꯇꯨ ꯑꯃ ꯌꯦꯛꯂꯤꯕ ꯑꯗꯨꯁꯨ ꯑꯥꯀꯥꯁꯅ ꯎꯍꯧꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯨꯔꯂꯤ ꯀꯧꯕ ꯗ꯭ꯔꯥꯏꯚꯔ ꯑꯃꯅ ꯑꯥꯀꯥꯁꯄꯨ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯒꯦ ꯍꯥꯏꯗꯨꯅ ꯄꯨꯈꯤ꯫ ꯑꯥꯀꯥꯁꯅ ꯍꯥꯏꯔꯛꯏ, ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯣꯏꯅ ꯆꯠꯂꯁꯤ꯫ ꯃꯨꯔꯂꯤꯅ ꯑꯥꯀꯥꯁꯄꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯃꯨꯔꯂꯤꯒꯤ ꯑꯣꯇꯣ ꯃꯅꯤꯡꯗ ꯑꯥꯏꯁ꯭ꯋꯥꯔꯌꯥ ꯔꯥꯏꯒꯤ ꯐꯣꯇꯣ ꯑꯆꯧꯕ ꯑꯃꯁꯨ ꯊꯦꯠꯂꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯥꯀꯥꯁꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯦꯁꯥꯏ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯃꯤ ꯍꯥꯠꯄꯒꯤ ꯔꯤꯄꯣꯔꯠ ꯑꯃꯠꯇ ꯇꯧꯒꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯍꯪꯂꯛꯏ꯫ ꯑꯥꯀꯥꯁꯅ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯗ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯄ꯭ꯔꯃꯣꯗꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯒꯤ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯃꯅꯣꯍꯔ ꯀꯧꯏ꯫ ꯑꯦꯁꯥꯏ ꯑꯗꯨꯅ ꯃꯅꯣꯍꯔꯗ ꯍꯥꯏꯔꯛꯏ, ꯃꯤ ꯍꯥꯠꯄꯒꯤ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯥꯔ ꯇꯧꯕ ꯂꯥꯛꯄꯅꯤ꯫ ꯑꯥꯀꯥꯁ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯍꯧꯗꯣꯡ ꯔꯥꯅꯤ ꯀꯧꯕ ꯑꯃ ꯂꯩꯀꯥꯏꯒꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯑꯉꯥꯡ ꯑꯃꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ, ꯃꯁꯤꯒꯤꯗꯃꯛꯇ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯂꯥꯛꯄꯅꯤ꯫ ꯏꯟꯁꯄꯦꯛꯇꯔꯅ ꯌꯥꯝꯅ ꯆꯤꯡꯅꯅ ꯍꯪꯂꯛꯏ, ꯍꯧꯗꯣꯡ ꯍꯥꯠꯈꯤꯕ ꯑꯗꯨ ꯅꯪꯗꯤ ꯎꯍꯧꯕ꯭ꯔꯥ? ꯑꯥꯀꯥꯁꯅ ꯑꯩꯗꯤ ꯎꯍꯧꯗꯦ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯗꯤ ꯆꯤꯡꯅꯕꯅ ꯍꯦꯃꯟꯈꯤꯗꯨꯅ ꯑꯥꯀꯥꯁꯇ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯅꯌꯨꯝꯗ ꯆꯠꯂꯒ ꯌꯦꯡꯂꯨꯁꯤ ꯍꯥꯏꯗꯨꯅ ꯑꯥꯀꯥꯁ ꯄꯨꯗꯨꯅ ꯏꯟꯁꯄꯦꯛꯇꯔ ꯃꯈꯣꯏ ꯑꯅꯤ ꯑꯥꯀꯥꯁꯀꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯃꯅꯣꯍꯔꯒꯤ ꯅꯨꯄꯤ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯅꯣꯍꯔꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯔ ꯉꯝꯇꯛ ꯇꯥꯏ, ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯀꯤꯅ ꯆꯠꯄ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯅꯣꯍꯔ, ꯑꯥꯀꯥꯁ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯥꯀꯥꯁꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯅꯣꯍꯔꯅ ꯑꯥꯀꯥꯁꯀꯤ ꯃꯌꯨꯝꯗ ꯀꯥꯆꯤꯟ ꯀꯣꯌꯥ ꯀꯣꯏꯆꯪ ꯆꯪꯗꯨꯅ ꯀꯥ ꯈꯨꯗꯤꯡꯒꯤ ꯐꯥꯛꯇꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯃꯇꯧ ꯑꯁꯤꯗ ꯑꯥꯀꯥꯁꯅ ꯃꯥꯒꯤ ꯃꯃꯤꯠ ꯎꯗꯅꯕ ꯃꯍꯥꯛꯅ ꯍꯦꯛ ꯍꯥꯞꯂꯤꯕ ꯀꯟꯇꯦꯛ ꯂꯦꯟꯁ ꯑꯗꯨ ꯑꯆꯦꯡꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯂꯣꯠꯁꯤꯜꯂꯝꯃꯤ꯫ ꯃꯅꯣꯍꯔꯅ ꯇꯦꯕꯜꯗ ꯂꯩꯔꯝꯕ ꯈꯕꯔ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯪꯂꯛꯏ, ꯈꯕꯔ ꯑꯁꯤꯅ ꯀꯅꯥꯅ ꯄꯥꯔꯤꯅꯣ? ꯑꯥꯀꯥꯁꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯍꯥꯏꯔꯛꯏ, ꯍꯧꯗꯣꯡꯒꯤ ꯑꯃꯥꯡꯕ ꯁꯦꯡꯗꯣꯛꯅꯕ ꯊꯝꯕ ꯈꯕꯔꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯅꯣꯍꯔꯅ ꯐꯛꯂꯥꯡ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯇꯁꯦꯡꯅ ꯑꯥꯀꯥꯁ ꯃꯤꯠ ꯇꯥꯡꯕ ꯃꯤꯔꯥ ꯈꯪꯗꯣꯛꯅꯕ ꯂꯥꯡ ꯊꯥꯛꯄ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯑꯥꯀꯥꯁꯁꯨ ꯈꯪꯁꯤꯟꯅꯗꯕ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯃꯅꯣꯍꯔꯅ ꯇꯧꯔꯤꯕ ꯂꯤꯂꯥ ꯑꯗꯨꯗ ꯃꯥꯁꯨ ꯃꯃꯤꯠ ꯇꯥꯡꯕ ꯑꯃꯒꯨꯝꯅ ꯁꯔꯨꯛ ꯌꯥꯔꯤ꯫ ꯑꯥꯀꯥꯁꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯅꯣꯍꯔꯁꯨ ꯑꯥꯀꯥꯁꯁꯦ ꯇꯁꯦꯡꯅ ꯃꯤꯠ ꯇꯥꯡꯕ ꯃꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯧꯁꯤꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯗꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯃꯩꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯅꯣꯍꯔꯅ ꯑꯥꯀꯥꯁꯀꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨ ꯑꯥꯀꯥꯁꯀꯤ ꯃꯥꯏꯀꯩꯗ ꯂꯪꯁꯤꯜꯂꯛꯈꯤ꯫
ꯑꯗꯨꯕꯨ ꯑꯀꯥꯁꯇꯤ ꯃꯃꯤꯠ ꯇꯥꯡꯕ ꯁꯥꯁꯤꯟꯅꯗꯨꯅ ꯃꯆꯤ ꯑꯃ ꯐꯥꯎꯕ ꯂꯦꯡꯈꯤꯗꯦ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤꯗ ꯃꯅꯣꯍꯔꯁꯨ ꯑꯀꯥꯁꯁꯤ ꯃꯃꯤꯠ ꯇꯥꯡꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯈꯔꯗꯤ ꯈꯟꯕ ꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯆꯤꯡꯅꯕꯗꯤ ꯀꯣꯛꯇ꯭ꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯑꯀꯥꯁꯀꯤ ꯍꯧꯗꯣꯡ ꯑꯗꯨꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯈꯤ ꯃꯅꯣꯍꯔꯅ ꯆꯤꯡꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯆꯠꯈꯤ ꯑꯀꯥꯁꯁꯨ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯄ ꯉꯝꯍꯧꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯀꯥꯁ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯁꯣꯐꯤꯒꯤ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯗ ꯄꯤꯌꯥꯅꯣ ꯈꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯁꯤꯃꯤꯁꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯗ ꯄ꯭ꯔꯃꯣꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯦꯗꯤꯡ ꯑꯦꯅꯤꯚꯔꯁꯔꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯁꯤꯃꯤꯅ ꯄ꯭ꯔꯃꯣꯗꯄꯨ ꯉꯥꯏꯕ ꯁꯥꯗꯨꯅ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯤꯃꯤꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯄ꯭ꯔꯃꯣꯗꯇ ꯀꯣꯜ ꯇꯧꯕ ꯁꯥꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯃꯤ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯁꯣꯐꯤꯒꯤ ꯃꯄꯥ ꯐ꯭ꯔꯦꯡꯀꯣ ꯆꯪꯁꯤꯟꯗꯨꯅ ꯁꯤꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁꯤꯃꯤꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯃꯣꯗꯇꯣ ꯊꯕꯛ ꯆꯤꯜꯂꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯔꯛꯂꯦ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯤꯄꯣꯔꯇꯔ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯃꯣꯗ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯃꯒꯤ ꯑꯐꯥꯎꯕ ꯑꯦꯛꯇꯔ ꯑꯗꯨ ꯁꯨꯁꯥꯏꯗ ꯄꯣꯏꯟꯠ ꯍꯥꯏꯗꯨꯅ ꯈꯪꯅꯔꯤꯕ ꯊꯣꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯂꯦ ꯔꯤꯄꯣꯔꯇꯔ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯄ꯭ꯔꯃꯣꯗꯀꯤ ꯅꯨꯄꯤ ꯁꯤꯃꯤꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯃꯣꯗꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯌꯨꯝ ꯑꯃ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯂꯨꯄꯥ ꯀꯔꯣꯔ ꯑꯃ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯨꯄꯥ ꯑꯃꯅ ꯍꯣꯇꯦꯜꯗ ꯆꯥ ꯊꯛꯄ ꯂꯣꯏꯔꯛꯂꯕ ꯃꯇꯨꯡꯗ ꯋꯥꯁꯔꯨꯝ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯌꯨꯔꯤꯅꯦꯜꯗ ꯃꯃꯜ ꯑꯇꯥꯡꯕ ꯒꯥꯔꯤ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯒꯥꯔꯤ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯜꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯒꯥꯔꯤ ꯈꯨꯟꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯅꯣꯍꯔꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯊꯔꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯃꯣꯗ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯍꯥꯠꯂꯤꯕꯅꯣ ꯄ꯭ꯔꯃꯣꯗꯀꯤ ꯄꯩꯁꯥꯅ ꯀꯗꯥꯏꯗ ꯂꯩ ꯍꯧꯖꯤꯛꯃꯛ ꯄꯩꯁꯥꯒꯤ ꯂꯩꯐꯝ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯀꯥ ꯍꯦꯟꯅ ꯁꯥꯊꯤꯅ ꯐꯨꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯩ ꯀꯩꯝꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯀꯝꯗꯧꯅ ꯈꯪꯒꯅꯤ ꯒꯥꯔꯤ ꯑꯗꯨꯗꯤ ꯁꯤꯃꯤꯅ ꯃꯅꯣꯍꯔ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯄ꯭ꯔꯃꯣꯗꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯒꯤ ꯂꯧꯊꯣꯛꯍꯧꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯥꯜ ꯊꯩꯗꯣꯛꯄ ꯌꯥꯅꯅꯕ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯃꯗ ꯂꯪꯊꯣꯛꯂꯝꯕꯅꯤ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯈꯨꯜꯂꯨꯕ ꯈꯛꯇꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯅꯣꯍꯔ ꯁꯤꯃꯤ ꯑꯃꯗꯤ ꯄ꯭ꯔꯃꯣꯗꯀꯤ ꯃꯆꯥꯅꯨꯄꯤ ꯗꯥꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯋꯥꯁꯔꯨꯝꯗꯒꯤ ꯈꯨꯜꯂꯛꯄ ꯒꯥꯔꯤ ꯑꯗꯨ ꯄ꯭ꯔꯃꯣꯗꯀꯤ ꯒꯥꯔꯤꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯗꯥꯅꯤꯅ ꯍꯥꯏꯔꯛꯏ ꯒꯥꯔꯤ ꯑꯗꯨ ꯑꯩꯒꯤ ꯕꯕꯥꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯇ ꯑꯩꯅ ꯂꯩꯈꯤꯕ ꯒꯥꯔꯤꯅꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯀꯥꯁꯁꯨ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯀꯥꯁꯀꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯀꯟꯁꯇꯦꯕꯜ ꯑꯗꯨꯅ ꯑꯀꯥꯁꯅ ꯁꯥꯏꯟ ꯇꯧꯒꯗꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯗꯨ ꯄꯥꯊꯣꯔꯛꯏ ꯄ꯭ꯔꯃꯣꯗꯅ ꯃꯥꯕꯨ ꯀꯧꯕꯗꯒꯤ ꯄꯨꯡ ꯑꯃ ꯇꯥꯕ ꯃꯇꯝꯗ ꯄ꯭ꯔꯃꯣꯗꯀꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯄ꯭ꯔꯃꯣꯗꯇꯤ ꯌꯨꯝꯗ ꯂꯩꯔꯝꯗꯦ ꯄ꯭ꯔꯃꯣꯗ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯃꯣꯗ ꯂꯥꯛꯂꯝꯃꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯊꯕꯛ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯃꯄꯥꯟꯗ ꯆꯠꯈ꯭ꯔꯦ ꯑꯣꯏꯗꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯀꯥꯁ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯅꯣꯍꯔ ꯑꯃꯗꯤ ꯁꯤꯃꯤ ꯃꯈꯣꯏ ꯑꯅꯤ ꯁꯤꯟꯅꯗꯨꯅ ꯄ꯭ꯔꯃꯣꯗꯄꯨ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯤꯃꯤ ꯑꯃꯗꯤ ꯄ꯭ꯔꯃꯣꯗꯇ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯀꯥꯁꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯄ꯭ꯔꯃꯣꯗꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯁꯨꯏꯠꯀꯦꯁꯇ ꯍꯥꯞꯇꯨꯅ ꯃꯅꯣꯍꯔꯅ ꯄꯨꯈꯤꯕꯅꯤ ꯑꯩꯒꯤ ꯃꯤꯠꯃꯛꯅ ꯎꯍꯧꯏ ꯑꯩ ꯃꯤꯠ ꯇꯥꯡꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯐꯥꯛꯇꯣꯛꯇꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯎꯠꯁꯤꯜꯂꯝꯃꯤ ꯃꯇꯧ ꯑꯁꯤꯗ ꯃꯅꯣꯍꯔꯗꯤ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯀꯟꯁꯇꯦꯕꯜ ꯑꯃꯗ ꯑꯀꯥꯁꯄꯨ ꯐꯥꯖꯤꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨ ꯁꯠꯇꯣꯔꯛꯏ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯀꯥꯁꯀꯤ ꯋꯥꯈꯜꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯑꯁꯦꯡꯕꯗꯗꯤ ꯑꯀꯥꯁ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯄꯥꯊꯣꯔꯛꯂꯤꯕ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯕ ꯏꯟꯕ ꯑꯉꯥꯡ ꯑꯃꯗꯧꯅ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯗꯨꯗ ꯁꯥꯏꯟ ꯇꯧꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯄ꯭ꯔꯃꯣꯗꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯃꯤ ꯑꯀꯥꯁꯄꯨ ꯏꯁꯩ ꯁꯛꯑꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨꯁꯨ ꯀꯧꯗꯨꯅ ꯏꯁꯩ ꯁꯛꯍꯜꯂꯝꯃꯤ ꯁꯤꯃꯤꯅ ꯃꯥꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯥ ꯄ꯭ꯔꯃꯣꯗꯀꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯔꯣꯏꯕ ꯋꯥꯍꯩ ꯈꯔ ꯃꯌꯥꯝ ꯃꯃꯥꯡꯗ ꯌꯥꯝꯅ ꯐꯖꯅ ꯍꯥꯏꯔꯝꯃꯤ ꯁꯤꯃꯤꯅ ꯀꯞꯂꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯋꯦꯗꯤꯡ ꯑꯦꯅꯤꯚꯔꯁꯔꯤꯒꯤ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯑꯀꯥꯁ ꯀꯧꯗꯨꯅ ꯄ꯭ꯂꯥꯟ ꯇꯧꯔꯝꯕꯅꯤ ꯑꯗꯨꯒ ꯃꯥꯗꯤ ꯏꯊꯦꯡ ꯊꯦꯡꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯍꯜꯂꯛꯈꯤ ꯑꯗꯨꯒ ꯍꯜꯂꯛꯄꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯂꯕ ꯃꯇꯨꯡꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯃꯣꯗꯇꯤ ꯑꯗꯨꯝ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯐꯪꯁꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯁꯤꯃꯤꯒꯤ ꯌꯨꯝꯊꯪꯅꯕꯤ ꯗꯤꯁꯥꯅ ꯐꯪꯁꯟ ꯑꯗꯨ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯑꯦꯁꯥꯏ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯁꯤꯃꯤꯅ ꯁ꯭ꯇꯦꯖꯇ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯄ꯭ꯔꯃꯣꯗ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯇꯝ ꯆꯥꯅ ꯌꯨꯝꯗ ꯍꯜꯂꯛꯈꯤ ꯑꯩꯒꯤ ꯏꯃꯤꯠꯃꯛꯅ ꯎꯍꯧꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯍꯥꯟ ꯍꯥꯟꯅ ꯃꯁꯥ ꯃꯎ ꯐꯕ ꯖꯤꯝ ꯁꯥꯟꯅꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯃ ꯄ꯭ꯔꯃꯣꯗꯀꯤ ꯃꯌꯨꯝꯗ ꯆꯪꯈꯤ ꯑꯗꯨꯒ ꯄꯨꯡ ꯑꯃ ꯇꯥꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯃꯣꯗꯁꯨ ꯃꯌꯨꯝꯗ ꯒꯤꯐ ꯑꯃꯗꯤ ꯔꯣꯖ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯄ꯭ꯔꯃꯣꯗꯅ ꯒꯤꯐ ꯑꯃꯗꯤ ꯔꯣꯖ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯆꯪꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯖꯤꯝ ꯁꯥꯟꯅꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯄ꯭ꯔꯃꯣꯗꯀꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤꯇꯥꯡꯕ ꯄꯤꯌꯥꯅꯣ ꯈꯣꯡꯕ ꯑꯗꯨ ꯑꯃꯨꯛ ꯄ꯭ꯔꯃꯣꯗꯀꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯑꯦꯁꯥꯏ ꯑꯗꯨꯅ ꯍꯪꯂꯛꯏ ꯅꯪꯅ ꯀꯅꯥꯅꯣ ꯀꯝꯗꯧꯅ ꯈꯪꯂꯤꯕꯅꯣ ꯗꯤꯁꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯄ꯭ꯔꯃꯣꯗꯀꯤ ꯌꯨꯝꯊꯪꯅꯕ ꯅꯨꯄꯤꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯔꯤ ꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯅ ꯂꯣꯏꯅ ꯎꯍꯧꯏ ꯑꯦꯁꯥꯏ ꯑꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯀꯌꯥ ꯊꯧꯁꯥꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯕ ꯑꯣꯏꯔꯝꯒꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯍꯥꯟ ꯍꯥꯟꯅ ꯄꯤꯌꯥꯅꯣ ꯈꯣꯡꯕ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯈꯤ ꯑꯗꯨꯒ ꯄ꯭ꯔꯃꯣꯗꯅ ꯈꯔ ꯊꯦꯡꯅ ꯂꯥꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯄ꯭ꯔꯃꯣꯗꯀꯤ ꯃꯌꯨꯝꯗ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯈꯤꯕꯒꯤ ꯋꯥ ꯑꯃꯠꯇ ꯂꯩꯇꯦ ꯗꯤꯁꯥꯅ ꯌꯥꯝꯅ ꯀꯟꯐꯤꯗꯦꯟ ꯂꯩꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯊꯥꯖꯗꯕ ꯇꯥꯔꯕꯗꯤ ꯁꯤꯃꯤꯗ ꯆꯪꯉꯒ ꯍꯪꯉꯣ ꯑꯦꯁꯥꯏ ꯑꯗꯨꯅ ꯋꯥ ꯍꯪꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯃꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈꯤ ꯑꯁꯣꯝꯗꯅ ꯗꯥꯅꯤꯅ ꯑꯀꯥꯁꯇ
ꯃꯍꯥꯛꯄꯨꯁꯨ ꯄꯤꯌꯥꯅꯣ ꯇꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯑꯦꯁꯥꯏ ꯑꯗꯨꯅ ꯁꯤꯃꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯗꯤꯁꯥꯅ ꯍꯥꯏꯔꯛꯄ ꯋꯥ ꯈꯨꯗꯤꯡꯃꯛ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯅꯥꯅꯣ ꯁꯤꯃꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯚꯥꯞ ꯇꯥꯔꯛꯂꯦ ꯄꯤꯖꯥ ꯗꯦꯂꯤꯚꯔꯤ ꯇꯧꯕ ꯂꯥꯛꯄ ꯅꯨꯄꯥ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯤ ꯍꯞꯇꯥ ꯑꯃ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯗꯤꯁꯥꯁꯦ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯂꯨꯅ ꯇꯧꯖꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯔꯛ ꯃꯔꯛꯇ ꯋꯥꯈꯜ ꯃꯥꯡꯕ ꯑꯃꯨꯛ ꯍꯧꯔꯛꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯀꯥ ꯍꯦꯟꯅ ꯇꯥꯁꯤꯟꯕꯤꯔꯨꯅꯨ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯅꯣꯍꯔ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯑꯦꯁꯥꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯃꯣꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯌꯨꯝꯗ ꯍꯥꯠꯇꯣꯛꯑꯒ ꯁꯨꯁꯥꯏꯗ ꯄꯣꯏꯟꯠ ꯃꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯍꯨꯟꯗꯣꯛꯑꯝꯕꯅꯤ ꯍꯥꯏꯅꯔꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯅꯣꯍꯔꯗꯤ ꯈꯪꯄ꯭ꯔꯦꯛꯄꯨ ꯈꯪꯉꯨꯔꯦ ꯃꯅꯣꯍꯔꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯅꯣꯍꯔꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯆꯤꯡꯅꯩ ꯍꯥꯏꯕ ꯃꯤ ꯑꯃ ꯐꯥꯔꯕꯗꯥꯏꯅꯦ ꯃꯗꯨꯅ ꯀꯝꯗꯧꯈ꯭ꯔꯕ ꯑꯦꯁꯥꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯨꯄꯥ ꯀꯔꯣꯔ ꯑꯃꯗꯨ ꯀꯗꯥꯏꯗ ꯂꯣꯠꯁꯤꯜꯂꯤ ꯍꯥꯏꯕ ꯍꯥꯏꯗꯣꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯁꯥꯔꯅ ꯍꯣꯔꯦꯟ ꯐꯨꯊꯔꯒꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯏꯗꯣꯔꯛꯑꯅꯤ ꯃꯅꯣꯍꯔꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯁꯤꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯗ ꯌꯥꯝꯅ ꯆꯤꯡꯅꯩ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛꯅ ꯑꯁꯨꯛ ꯆꯍꯤ ꯌꯥꯝꯅ ꯈꯦꯟꯅꯔꯕ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯄ꯭ꯔꯃꯣꯗꯇ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯂꯨꯍꯣꯡꯂꯤꯕꯅꯣ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯗ ꯁꯤꯃꯤꯅ ꯄꯩꯁꯥ ꯄꯥꯝꯕꯒꯤ ꯂꯨꯍꯣꯡꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝꯅ ꯂꯣꯏꯅ ꯈꯪꯅꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯈꯪꯅꯗꯕ ꯁꯤꯃꯤꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯣꯠꯇꯨꯅ ꯂꯩꯔꯝꯒꯅꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯁꯤꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯅꯤ ꯃꯈꯣꯏ ꯑꯅꯤ ꯃꯥꯟꯅꯗꯨꯅ ꯃꯅꯣꯍꯔꯕꯨ ꯁꯣꯏꯗꯅ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯆꯤꯡꯅꯩ ꯑꯦꯁꯥꯏ ꯑꯗꯨꯅꯁꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯁꯤꯃꯤꯒꯤ ꯌꯨꯝꯊꯪꯅꯕꯤ ꯗꯤꯁꯥꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯥꯛꯈꯤ ꯍꯥꯏꯔꯤ ꯃꯅꯣꯍꯔꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯏ ꯗꯤꯁꯥ ꯀꯧꯔꯒ ꯃꯍꯥꯛꯅ ꯎꯍꯧꯕ ꯅꯨꯄꯥ ꯑꯗꯨ ꯁ꯭ꯀꯦꯆ ꯑꯥꯔꯇꯤꯁ ꯑꯃ ꯀꯧꯗꯨꯅ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥ ꯑꯗꯨ ꯌꯦꯛꯍꯟꯕ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯀꯦꯁ ꯑꯁꯤ ꯏꯂꯥꯏ ꯂꯥꯏꯅ ꯁꯣꯜꯕ ꯇꯧꯔꯅꯤ ꯄ꯭ꯔꯃꯣꯗꯀꯤ ꯀꯦꯁ ꯑꯁꯤ ꯁꯣꯜꯕ ꯇꯧꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯄ꯭ꯔꯃꯣꯁꯟꯗꯤ ꯐꯪꯂꯅꯤ ꯃꯅꯣꯍꯔ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯅꯣꯍꯔꯗꯤ ꯐꯝꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯂꯝꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯃꯣꯗ ꯁꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯗꯤꯁꯥꯅ ꯏꯟꯁꯄꯦꯛꯇꯔ ꯃꯅꯣꯍꯔꯁꯨ ꯄ꯭ꯔꯃꯣꯗꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯗꯣꯔꯛꯄ ꯇꯥꯔꯕꯗꯤ ꯃꯅꯣꯍꯔꯗꯤ ꯏꯁꯤꯗ ꯁꯤꯔꯦ ꯃꯔꯝ ꯑꯗꯨꯅ ꯄꯨꯂꯤꯁꯀ ꯗꯤꯁꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤ ꯃꯇꯝ ꯑꯁꯤ ꯈꯔ ꯊꯦꯡꯊꯍꯟꯅꯅꯕ ꯃꯅꯣꯍꯔꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯑꯦꯁꯥꯏ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯗꯤꯁꯥꯗꯤ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯟꯅꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯧꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯒ ꯃꯥꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯔꯨꯅꯕ ꯇꯧꯁꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯀꯥꯁꯁꯨ ꯗꯥꯅꯤꯕꯨ ꯄꯤꯌꯥꯅꯣ ꯇꯝꯕꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯗꯥꯅꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯁꯣꯝꯗꯅ ꯁꯤꯃꯤ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯕ ꯗꯥꯅꯤꯗ ꯑꯩ ꯀꯣꯛ ꯌꯥꯝꯅ ꯆꯤꯛꯂꯦ ꯍꯤꯗꯥꯛ ꯑꯃꯇ ꯂꯩꯔꯨꯆꯣ ꯍꯥꯏꯗꯨꯅ ꯐꯥꯔꯃꯥꯁꯤꯗ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯄꯥꯈꯣꯟ ꯁꯤꯔꯝꯃꯤ ꯗꯥꯅꯤꯅ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯁꯤꯃꯥꯅ ꯗꯤꯁꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯀꯣꯛ ꯌꯥꯝꯅ ꯆꯤꯛꯑꯦ ꯍꯤꯗꯥꯛ ꯂꯩꯔꯒꯗꯤ ꯑꯃꯠꯇ ꯆꯥꯒꯦ ꯗꯤꯁꯥꯅ ꯂꯩꯅꯤ ꯏꯃꯨꯡꯗ ꯆꯪꯉꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯝꯃꯤ ꯁꯤꯃꯤꯅ ꯍꯤꯗꯥꯛ ꯂꯧꯊꯣꯛꯄ ꯆꯪꯈꯤꯕ ꯗꯤꯁꯥꯕꯨ ꯇꯦꯔꯦꯁ ꯑꯃꯒꯤ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯉꯥꯏꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯑꯀꯥꯁꯁꯨ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯂꯤꯐ ꯇꯣꯡꯗꯨꯅ ꯁꯤꯃꯤ ꯑꯃꯗꯤ ꯗꯤꯁꯥꯅ ꯂꯩꯔꯤꯕ ꯐ꯭ꯂꯣꯔ ꯑꯗꯨ ꯌꯧꯅꯅꯕ ꯀꯥꯔꯛꯈꯤ ꯁꯤꯃꯤꯅ ꯗꯤꯁꯥꯕꯨ ꯇꯦꯔꯦꯁ ꯃꯊꯛꯇꯒꯤ ꯃꯈꯥꯗ ꯏꯟꯊꯈꯤꯕ ꯑꯗꯨ ꯑꯀꯥꯁꯅ ꯎꯍꯧꯔꯦ ꯑꯗꯨꯕꯨ ꯃꯃꯤꯠ ꯇꯥꯡꯕ ꯁꯥꯁꯤꯟꯅꯗꯨꯅ ꯆꯩꯁꯨ ꯑꯗꯨ ꯄꯥꯏꯔꯒ ꯀꯣꯏꯆꯠ ꯆꯠꯁꯤꯟꯅꯩ ꯁꯤꯃꯤꯁꯨ ꯃꯈꯣꯜ ꯑꯃꯠꯇ ꯊꯣꯛꯍꯟꯗꯅ ꯑꯀꯥꯁꯀꯤ ꯃꯅꯤꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯈꯥꯗꯒꯤ ꯗꯤꯁꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯎꯕ ꯃꯇꯝꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯅꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯑꯃꯗꯤ ꯑꯦꯝꯕꯨꯂꯦꯟꯁ ꯂꯥꯛꯇꯨꯅ ꯗꯤꯁꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯦꯝꯕꯨꯂꯦꯟꯁꯇ ꯍꯥꯞꯅꯅꯕ ꯍꯣꯠꯅꯔꯤ ꯑꯦꯁꯥꯏ ꯂꯥꯛꯇꯨꯅ ꯃꯅꯣꯍꯔꯗ ꯍꯥꯏꯔꯛꯏ ꯗꯤꯁꯥꯅ ꯇꯥꯔꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯏꯁꯤꯡ ꯈꯔ ꯍꯩꯗꯣꯛꯂꯝꯕꯒꯤ ꯃꯃꯤ ꯎꯏ ꯗꯤꯁꯥ ꯆꯍꯤ 34 ꯍꯦꯜꯂꯕ ꯁꯣꯜꯂꯕꯤ ꯑꯍꯜ ꯑꯃꯅꯤ ꯏꯁꯤꯡ ꯑꯗꯨꯗ ꯅꯥꯟꯊꯨꯕꯗꯒꯤ ꯀꯟꯇ꯭ꯔꯣꯜ ꯉꯝꯍꯧꯗꯗꯨꯅ ꯇꯦꯔꯦꯁꯇꯒꯤ ꯑꯣꯟꯊꯔꯒ ꯁꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯁꯣꯝꯗꯅ ꯗꯥꯅꯤꯗꯤ ꯑꯀꯥꯁꯀ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯗꯤꯁꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯂꯞ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯗꯥꯅꯤꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯛꯏ ꯗꯤꯁꯥꯅ ꯑꯩꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯛꯄꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯁꯤꯃꯤꯅ ꯏꯄꯥ ꯄꯥꯈꯠꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯗꯥꯅꯤꯕꯨ ꯂꯥꯏ ꯈꯨꯔꯝꯕ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯑꯀꯥꯁꯀꯤ ꯃꯅꯥꯛꯇꯒꯤ ꯆꯤꯡꯗꯨꯅ ꯄꯨꯈꯤ ꯑꯗꯨꯕꯨ ꯁꯤꯃꯤꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯅꯣꯍꯔ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯩ ꯑꯗꯨꯕꯨ ꯃꯃꯤꯠꯅ ꯌꯦꯡꯅꯔꯕꯁꯨ ꯃꯁꯛ ꯈꯪꯅꯗꯕ ꯁꯥꯗꯨꯅ ꯋꯥꯗꯤ ꯀꯩꯝꯇ ꯍꯥꯏꯅꯔꯝꯗꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯀꯥꯁ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯍꯥꯊꯨ ꯁꯣꯐꯤꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯣꯐꯤ ꯅꯉꯣꯟꯗ ꯍꯥꯏꯗꯕ ꯌꯥꯗꯕ ꯑꯔꯨꯕ ꯋꯥ ꯑꯃ ꯂꯩꯔꯦ ꯈꯔ ꯊꯨꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯑꯣ ꯑꯀꯥꯁ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯂꯗꯨꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯂꯣꯟꯁꯤꯜꯂꯤꯕ ꯊꯣꯡ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯈꯔ ꯆꯪꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯀꯥꯁꯀꯤ ꯃꯌꯨꯝ ꯃꯈꯥꯗ ꯂꯩꯔꯤꯕ ꯉꯥꯎꯁꯤꯟꯅꯕ ꯑꯉꯥꯡ ꯑꯗꯨꯅ ꯆꯩ ꯑꯁꯥꯡꯕ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯊꯦꯖꯤꯟꯗꯨꯅ ꯑꯀꯥꯁꯅ ꯀꯥ ꯃꯅꯨꯡꯗ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯇꯧꯅꯅꯕ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯇꯧꯗꯨꯅ ꯆꯩ ꯑꯗꯨ ꯊꯥꯡꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯑꯀꯥꯁꯅ ꯃꯥꯒꯤ ꯏꯃꯨꯡꯗ ꯍꯧꯗꯣꯡ ꯁꯪꯒꯣꯝ ꯄꯤꯊꯛꯄ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯑꯀꯥꯁ ꯃꯃꯤꯠ ꯇꯥꯡꯕ ꯃꯤ ꯅꯠꯇꯦ ꯇꯧꯁꯤꯟꯅꯕꯅꯤ ꯍꯥꯏꯕ ꯑꯉꯥꯡ ꯑꯗꯨꯅ ꯈꯪꯈ꯭ꯔꯦ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛ ꯃꯃꯤꯠ ꯇꯥꯡꯗꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯨꯞ ꯑꯃ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯑꯣꯏꯅꯁꯨ ꯂꯩꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯀꯥꯁꯀꯤ ꯃꯌꯨꯝꯗ ꯃꯤ ꯑꯃ ꯂꯥꯛꯄꯒꯤ ꯗꯣꯔꯕꯦꯜ ꯊꯤꯜꯂꯛꯏ ꯑꯀꯥꯁꯅ ꯀꯅꯥꯅꯣ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯁꯣꯐꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯂꯥꯛꯂꯤꯕ ꯃꯤꯗꯨꯗꯤ ꯁꯤꯃꯤ ꯑꯣꯏꯔꯝꯃꯤ ꯁꯤꯃꯤꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯅꯪꯁꯦ ꯄ꯭ꯔꯃꯣꯗꯀꯤ ꯂꯥꯏ ꯈꯨꯔꯝꯕ ꯌꯥꯎꯍꯟꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯅꯪ ꯂꯥꯏ ꯈꯨꯔꯝꯕ ꯌꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯗꯥꯅꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯂꯥꯏ ꯈꯨꯔꯝꯕ ꯌꯥꯎꯗ꯭ꯔꯕꯁꯨ ꯂꯥꯏꯒꯤ ꯄ꯭ꯔꯁꯥꯗꯤ ꯂꯗꯨ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯂꯗꯨ ꯑꯁꯤ ꯆꯥꯎ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ
Akasu laigi ladu du charami. Simina Akasta hari nang thengnabase yamna fare. Promote lay khidraba matungda Danidi yamna thawai nungaitana lerambani. Adubu nangna piano khongba tambibadagi mahakti haujiksu wakal khara nungairaba male. Akas masa ipa pakhatna wa thaidoladuna hari coffee oina thaksi ai coffee semakke. Akas chakhomda coffee semnanaba changki. Akas mamitangba saduna chakhomda leiriba pochai singaduda maduna haiboi haitaboi tawduna coffee yamna wana semi. Adubu mafam masida simina lakliba asi icham chamna lakpadi oiramdre. Akas tasengna mamitang libra natragana mamitang mas hasinaribra haibadu taste tawbagi lakpa oiramle. Simina Akasna lakadaba maike eduda mahakna hek ubada nokningadaba marks ama upsinduna phamduna lerami. Adubu matam kuinadagi mamitang mas haraklaba Akasna control tawduna udaba sasinaduna adum tumina laiki. Akastagi reaction amata laktaba sida simi marks adu lothokduna mafam madudagi tumina hogatli aduga Akasna coffee purakadaba mafam maduda tumina amuk phamduna laiki. Ngahak leiraga Akasna coffee puduna tholakhi. Akasna mahana thakadoriba coffee eduda chini hapagi tanja yengduna Akaski coffee eduda simina hu haijilakhi. Akas mahaki coffee thakpa ngamdre magi coffee du thangatuna adum pairaga lerami. Akasna coffee du thaktanaba kadar toraduna harai Danidi haujik piano khara haigalaklabani adubu mahakna pamba tarabadi aigi yumda adum tharao mafam masida practice tawba yagani. Simisu Akasna chingnadanaba hoi harami aduga mangonda coffee du thakchilu haduna girigiri taksilakhi. Haujikti Akas mahana wa phana thaidolabasu chanpham leitraduna asumna harai ai chak yamna lame biscuit khara lawrukhege haduna simina hu hapsan khraba coffee edu table da thamba sasinarami aduga soiba saraduna coffee edu haidoklami. Ngasaidagi Akasna tawriba khudimak mamit kuptaba makhai senaduna leiriba simina haujik Akasna tarokliba matawasi ubada simi magi begtagi nongmai ama lokthokduna Akasta aim taraduna harai haujikti huranba pharedana ano odu loktho. Akas masa thak niktuna magi ano odu loktokduna makhut thangatuna lepli. Simina Akaski asengma masa adu khanglakpa matamdadi yamna sauna mitangba saba huranba haiduna nongmai adu kaplai. Adubu nongmai adudi sasinaba nongmai orame simina harai nangna tomdana te tatpat tawa sasinaba hairibase. Simidi makhoina tawruba singadu ningsingluraga makhol hauna noktuna leiri magi matawasida Akasna harai noina tawriba thaba adu aidi kaishu yawningde noina fattaba thaba ama tawre haradi kari maramgidamakta numit aduda aibu imungda chango haiduna kaushilibano. Simina harai nangse namit tange khallubagidamakta nangbu imungda changhankhibani adugisu mathakta laikaigi hanubi thabak leitabi dishana yengduna leibaduda nangbu changhandaba yadabadagi changhankhibani. Adubu hojikti kari thokle nangna maram oiduna disha su sire. Simina muk hanglai adu nangna kari maramgidamaktano namit tangbu sasinarise. Akasna harai mid udaba miyo singdi musical instrument khongba matamda music aduda khakta full concentration piba ngami haiba report ama aina pakhi. Maram maduna aina su experiment ama waina mid udaba sasinaduna aigi piano makholda khakta full concentration piduna aigi music career asi semna na bokhana jabani. Semina hanglai kana di nang namitang de haiba si khangbage. Akasna harai kanamta khangde mi khudimakna di aise mamitang bani haduna loina khangnabani. Maram maduna aigi maramgidamakta di karisu khanbiruno. Masigisu mathakta aidi hapta amani gi matungda London da chakhragani madugi matungda ai amuk hana halaklaroi. Noigi namangda ai isa laktuna police station da aigi statement su pikhrabani maram maduna hauji amuk aina nawhonana thaudo du uhawi haruba matamda kanamtana su thajararoi. Simina wakal nga kantharaba matungda tapna harai nangna uhawba wafamsing adu ichanapi dani dadi haidokhraba. Akasna haidokte haduna khomlai. Simina amuk makha tarai aigar promote yamna nungchi chanana leminai aibusu luna tawbi. Adubu manohardi aigi apamba kharagidamakta khangnakhibani laibak thiraba numit adudasu pramona aigi ifamda surprise pigani haduna thorang toramdaba tarabadi pramona aingonda Bangalore chatkani haduna hajinaramoi. Aidi mahakna Bangalore chatkre mahak halaklaroi khaladuna manoharbu kaurubani aingonda surprise pigani haduna pramona plan tawraga mangondo ena surprise pikre. Akasna su tamna harai aidi Prithvi sida mitangba moina khangnaribani aina kaisu uhaude haduna police ta su statement pikhrabani. Madugi su matakta ai mafam asi thadokuna chakhigadabagi ngaiduna lerabani aigi side tagidi nangonda karisu problem leraroi haduna phamlambadagi hogatke tawrami. Adubu Akasna hogalakpa matamdadi mahak matomda lepa ngamlamde makok ngauduna lepa ngamdabadagi chauki juda amuk phamtharakhi. Simina hanglai kadorabage Akas nangbo. Akasna yamna sound harai nangna aingonda pijakhiba ladu duda kari hapchinkhibage. Akas haujikti tasengna makki khangle Simina mahaki memda laklibado kari maramgino haiba maram maduna simigi mafamdagi mathwai hingnanaba chenge torami. Adubu mahana phana kana khonaduna su mafam adudagi nanthokduna chembadudi ngamkhidre. Akas gyan mangduna tusinkhi. Masigi matungda Simina thong thongnau punamak tamna lonsinkhi.
asomdana Sophie Akash ki lefam yausilakle Akash ki mayamda change tawba matamda lekai ki ngausinaba anga aduna hairi aingonda video fajaba ama lei lupa yankai pirao aduga video si yengo adubu Sophie nangi video du yeningde harami anga aduna hairi video se hana yengo aduga paisa da aingonda kona piyu haiduna mahana record torokpa Akash na thabak tawbagi video du Sophie da yenghalami Sophie su hojiti khangle Akash na mami tangma saduna namthak tawre habase masi matungda Sophie yamna shauna Akash ki mayamda changlakhi Sophie na Akash ki doorbell adu hanna thiluba matamdadi mafi merol ikom komna simi Akash ki mayam gi thong adu hangdorakhi Sophie di ngakpada loikhre Sophie na imungda changchinduna mafi merol yaudana gyan mangduna phamungda leiriba Akash bu hodokna bu khonarami simi di icham chamjabi ipang pangjabi nupi lukhrabi amagi saktam lauraga hairi promote laikhidraba matungda ai yamna lonely oiki ai awaba taraba matam aduda Akash na ai gi mateng pangbikhi aingonda emotional support kaya ma pikhi maram aduna ibani nakshinnaba haurakhi Sophie na hairi Akash se gyan taba icham chamjaba migi awaba da mateng yamna panganba aduguma mini haina nangna khalubra aduga nangonda Akash na mangonda ball panduna mami tangkhibagi wari dusu lirakpra simi na hairi hoi Akash na adugi wari da aingonda lirakre Sophie na isi sina noklaga hairi Akash mami tangma sasinaba namthak toba nupa amani nangsu Akash ki tat pat asida thajaruraba oire simi na khangsinadaba saraduna ingangang na hairi Akash asengbagi mami tangdaba mirane Sophie na yamna shauna hairi aingonda hangbagi mahuta makhada leriba angang adudagi asumba wado karino hanguro hairamaga yamna shauna chatki Sophie na yamna shauna kapladuna Akash ki mayamdagi thorakpa matamda angang aduna chensilaklaga aigi paisa pirao hairami Sophie na tainafam khangdraduna angang aduda khupakna yamna kanna thaduna thamlami hojikti numita silaklaba asi fawba Akash makeup thoktana leiri ngahak leiraga Akash na makeup tholakpa matamdadi magi mamita kemta uramdre magi lens hapagi mamit udabra khaladuna hathu washroom da changduna mamai mamita thoi masi fawda mamit uraktabadagi Akash yamna pakhatpane helman khiduna makok pumba isingda lupsalami Akash gyan manglobadagi hojik gyan lakle Akash tasengna maki mamit uramdre handa amukti mahak asengba mitangba haibado oire Akash na washroom dagi thoraga yamna shauna simi da hairi nangna aigi mitta kari tokchin khrabage ai kemta udre kaisu thawa sadana simi na hairi nangdi hana dagi namitang daine Akash na yamna shauna simi na leiriba maki juda chansilai aduga hairi nangna aingonda sumaina tawbidi se kaigino aibu nangna mamitangba mi ama haibado soidara maki ohengadore aigi mitta kari hidakno nangna hapkhibado simi haujimo aibu hospital da puro doctor da aibu layang biu natrabadi nangna tawa thaba khudimak aina police ta loina haidokani simi na hairi chalo nangna chaningba mafamda nangna haningba mi da hairuro simi na magi nupa promote hale aduga nangbusu nami tanghale haiduna nangna haningba mi da pen khai hairuro kanana nangbu thajage yengsi Akashu hojikti mahaki upai leitraba matawadu khanglakle mahakna phana hairabasu kanana sumagi wa tabiraroi haiba Akash phajana khangle simina mu karem nawai kaibai tawraduna hairi Akash nangdi artist natro mid udrabanina nangna pamjariba piano gi music adu taduna full concentration da piano khongba yare ne hairamaga mafam ajudagi chatki masi matungda simina Akash ki mayam makhada leriba angang adu kauchinduna magi phone da yariba video adu yenge harami simina paisa khara piraga phone adu lorami aduga phone adu da yariba Akash mami tangde haibagi proof oiriba video adu delete tawrami masi matungda simina angang adu da hairi nangi phone asidadi video amata yaude haduna angang da mana pikiba paisa adu muk mullaga puduna chakhi asomdana upai leitraba Akash kapladuna Sophie da call torami adubu Sophie na di mangonda yamna shauna tati yamna thina cherakhi hojikti Akash magin habada kanasu leitre mahak kappanatana karisu upai leiramde hojikti mahak tasengna maki mitangba habada sinda Manohar simiga wari sanaduna leirami Manohar na yam pakhana hairi kamdawna nangna Akash pu mumme tanghalam libdono simina hairi hojiki matamda internet ta phangdaba leite Manohar na yamna shauna hairi mamme tangjarabasu press ta amadi police ta chatuna report tawa wangang badi hauju phawba mahak ngamkhini dana mame tangan bai mahuta ma ba hato amabadi khwaidagi hena phagadabani simini yamna shaun har e aise nangna serial killer amoina obra nang aphaba police officer saduna nangi nupi ga nungaina leithoe aduga aina somda fattaba thaba ngakta tawhanduna leire simina muksu shaun har e nangondagi saruk chame hena phaba nupa amaga aise yamna nungaina nungsinana yum panjuna lejarambani adubu nangna loinamak manghale pramoti aina tasengna lale thamoi sokna lale hajaruba tarabadi aibu soidana ngakpirambassu yai adubu nangna numit aduda aigi yumda lakpa matamda afau saduna nongmai purakpadagi thawdoksing adu thokibani
ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯄꯨꯂꯤꯁ ꯑꯐꯥꯎꯕ ꯁꯥꯗꯨꯅ ꯌꯨꯝꯗ ꯅꯣꯡꯃꯩ ꯄꯨꯔꯛꯈꯤꯕꯗꯣ? ꯃꯊꯪꯒꯤꯁꯤꯟꯗ ꯑꯀꯥꯁ ꯃꯥꯒꯤ ꯂꯩꯖꯕ ꯄꯩꯁꯥ ꯈꯔ ꯑꯃꯗꯤ ꯃꯥꯒꯤ ꯄꯥꯁꯄꯣꯔꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯌꯨꯝꯗꯒꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯆꯠꯈꯤꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯥ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯇꯨꯃꯤꯟꯅ ꯃꯈꯣꯜ ꯊꯣꯛꯍꯟꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯝꯂꯕ ꯃꯅꯣꯍꯔꯅ ꯑꯀꯥꯁꯀꯤ ꯃꯈꯧꯔꯤꯗ ꯐꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯌꯦꯠꯁꯤꯜꯂꯛꯇꯨꯅ ꯑꯀꯥꯁꯀꯤ ꯃꯈꯧꯔꯤꯗ ꯂꯥꯛꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯀꯥꯁꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯅꯣꯍꯔꯅ ꯃꯁꯥ ꯃꯎ ꯐꯕ ꯍꯦꯟꯕꯅꯤꯅ ꯅꯥꯟꯊꯣꯛꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯀꯥꯁꯅ ꯑꯔꯣꯏꯕ ꯄꯥꯝꯕꯩ ꯑꯣꯏꯅ ꯃꯅꯥꯛꯇ ꯂꯩꯔꯝꯂꯤꯕ ꯏꯁꯇ꯭ꯔꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯅꯣꯍꯔꯒꯤ ꯃꯀꯣꯛꯇ ꯌꯥꯝꯅ ꯀꯟꯅ ꯊꯥꯔꯛꯈꯤ꯫ ꯃꯅꯣꯍꯔ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯉꯥꯏꯍꯥꯛ ꯇꯥꯗꯨꯅ ꯂꯩꯈꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯗꯨꯅ ꯑꯀꯥꯁꯅ ꯃꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯀꯥꯁ ꯇꯁꯦꯡꯅ ꯃꯃꯤꯠ ꯇꯥꯡꯂꯕꯅꯤꯅ ꯂꯝꯕꯤꯗ ꯃꯥꯗꯨꯅ ꯂꯥꯛꯈꯤ꯫ ꯂꯝꯕꯤ ꯏꯉꯥꯎ ꯉꯥꯎꯗꯨꯅ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯥ ꯃꯇꯣꯝꯗ ꯏꯉꯥꯎ ꯉꯥꯎꯅ ꯆꯦꯜꯂꯛꯄꯅ ꯑꯀꯥꯁ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯂꯩꯔꯝꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯣꯁ ꯑꯃꯗ ꯃꯀꯣꯛꯅ ꯌꯥꯝꯅ ꯀꯟꯅ ꯌꯩꯁꯤꯟꯕꯗꯒꯤ ꯋꯥꯟꯊꯗꯨꯅ ꯇꯥꯈꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯅꯣꯍꯔꯁꯨ ꯑꯀꯥꯁꯄꯨ ꯇꯥꯟꯅꯔꯛꯈꯤ, ꯑꯗꯨꯕꯨ ꯑꯀꯥꯁꯇꯤ ꯂꯩꯃꯥꯏꯗ ꯋꯥꯟꯊꯗꯨꯅ ꯇꯥꯈ꯭ꯔꯕꯅꯤꯅ ꯃꯅꯣꯍꯔꯅ ꯑꯀꯥꯁ ꯀꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯑꯀꯥꯁꯄꯨ ꯎꯔꯝꯗ꯭ꯔꯦ꯫ ꯃꯊꯪꯒꯤꯁꯤꯟꯗ ꯑꯀꯥꯁꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯑꯀꯥꯁ ꯍꯣꯁꯄꯤꯇꯥꯜ ꯕꯦꯗ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯗꯣꯛꯇꯔ ꯁ꯭ꯋꯥꯃꯤꯅ ꯑꯀꯥꯁꯀꯤ ꯃꯁꯥ ꯆꯦꯛ ꯇꯧꯔꯤꯉꯩꯗ ꯑꯀꯥꯁ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯃꯉꯣꯟꯗ ꯊꯦꯡꯉꯛꯀꯅꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯤꯖꯅ ꯂꯥꯎꯔꯝꯃꯤ꯫ ꯗꯥꯛꯇꯔ ꯁ꯭ꯋꯥꯃꯤꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤ ꯑꯩꯒꯤ ꯀ꯭ꯂꯤꯅꯤꯛꯅꯤ꯫ ꯅꯪ ꯂꯝꯕꯤꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯈꯔꯅ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯑꯀꯥꯁꯅ ꯍꯥꯏꯔꯛꯏ, ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯅ ꯄꯨꯔꯛꯄꯅꯣ? ꯑꯣꯛꯇꯣ ꯗ꯭ꯔꯥꯏꯚꯔ ꯃꯨꯔꯂꯤꯅ ꯍꯥꯏꯔꯛꯏ꯫ ꯑꯀꯥꯁ, ꯅꯪꯕꯨ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯨꯔꯛꯄꯅꯤ꯫ ꯑꯩ ꯑꯣꯛꯇꯣ ꯗ꯭ꯔꯥꯏꯚꯔ ꯃꯨꯔꯂꯤꯅꯤ꯫ ꯅꯣꯡꯃ ꯅꯪꯕꯨ ꯅꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯝꯕꯗꯨꯅꯤ, ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯂꯣꯇꯔꯤ ꯇꯤꯀꯦꯠ ꯌꯣꯟꯕꯤ ꯔꯥꯁꯤꯀꯥꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯑꯀꯥꯁ, ꯅꯪꯒꯤ ꯐꯨꯔꯤꯠꯈꯥꯎꯗ ꯂꯨꯄꯥ 3,000ꯀ ꯂꯣꯏꯅꯅ ꯅꯪꯒꯤ ꯄꯥꯁꯄꯣꯔꯠꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯐꯃꯨꯡ ꯅꯥꯀꯟ ꯑꯁꯤꯗ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯔꯕꯅꯤ꯫ ꯑꯀꯥꯁ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯇꯥꯔꯕ ꯃꯇꯨꯡꯗ ꯋꯥꯈꯜ ꯈꯔ ꯋꯥꯕꯗꯤ ꯐꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯗꯥꯛꯇꯔꯗ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯃꯤꯠꯀꯤ ꯀꯣꯔꯅꯤꯌꯥ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯁꯣꯛꯆꯤꯟꯈ꯭ꯔꯕ ꯃꯥꯜꯂꯦ, ꯀꯩꯝꯇ ꯎꯗ꯭ꯔꯦ꯫ ꯈꯔ ꯊꯨꯅ ꯑꯥꯏ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠ ꯑꯃ ꯀꯧꯕꯤꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯂꯥꯌꯦꯡꯕꯤꯌꯨ꯫ ꯗꯥꯛꯇꯔ ꯁ꯭ꯋꯥꯃꯤꯅ ꯍꯥꯏꯔꯛꯏ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤꯠꯀꯤ ꯗꯥꯛꯇꯔ ꯑꯗꯨ ꯂꯥꯛꯂꯒꯅꯤ꯫ ꯃꯍꯥꯛ ꯂꯥꯛꯂꯒ ꯌꯦꯡꯂꯁꯤ, ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯪꯒꯤ ꯑꯁꯣꯛꯄꯁꯤꯡ ꯑꯁꯤꯗ ꯃꯍꯤꯛ ꯆꯪꯗꯅꯕꯒꯤꯗꯃꯛꯇ ꯇꯤꯇꯥꯅꯁ ꯑꯃꯠꯇ ꯀꯥꯞꯄꯤꯒꯦ ꯍꯥꯏꯗꯨꯅ ꯗꯥꯛꯇꯔ ꯁ꯭ꯋꯥꯃꯤꯅ ꯑꯀꯥꯁꯀꯤ ꯕ꯭ꯂꯗ ꯁꯦꯝꯄꯜ ꯂꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯀꯥꯁꯅ ꯃꯨꯔꯂꯤꯗ ꯍꯪꯂꯛꯏ, ꯅꯪꯅ ꯑꯩꯕꯨ ꯁꯣꯔꯣꯛꯇ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯀꯅꯥ ꯀꯅꯥ ꯂꯩꯔꯝꯃꯤ? ꯄꯨꯂꯤꯁ ꯀꯥꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗꯕ꯭ꯔꯥ? ꯃꯨꯔꯂꯤꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯕꯒꯦ? ꯉꯍꯥꯃꯨꯛꯁꯨ ꯅꯪ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯈꯤꯕꯗꯥꯏꯅꯦ? ꯑꯀꯥꯁꯅ ꯍꯥꯏꯔꯛꯏ, ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯩꯕꯨ ꯍꯥꯠꯀꯗꯧꯕꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯥꯁꯤꯀꯥꯅ ꯆꯥꯛ ꯄꯨꯔꯛꯇꯨꯅ ꯑꯀꯥꯁꯄꯨ ꯄꯤꯖꯔꯝꯃꯤ꯫ ꯔꯥꯁꯤꯀꯥꯅ ꯑꯀꯥꯁꯇ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯂꯩꯔꯕꯗꯤ ꯑꯩꯉꯣꯟꯗ ꯅꯝꯕꯔ ꯄꯤꯔꯛꯑꯣ, ꯃꯈꯣꯏꯗ ꯄꯥꯎ ꯄꯤꯈꯤꯒꯦ꯫ ꯑꯀꯥꯁꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝ ꯑꯁꯤꯗ ꯔꯥꯁꯤꯀꯥꯗꯤ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯨꯔꯂꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯥꯁꯤꯀꯥꯅ ꯑꯀꯥꯁꯇ ꯒꯨꯂꯤ ꯑꯃ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯒꯨꯂꯤ ꯑꯁꯤ ꯆꯥꯔꯒ ꯐꯖꯅ ꯄꯣꯊꯥꯔꯣ, ꯅꯁꯥ ꯐꯒꯠꯅꯕ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯥꯛꯇꯔ ꯁ꯭ꯋꯥꯃꯤ ꯔꯥꯁꯤꯀꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯗꯥꯛꯇꯔ ꯁ꯭ꯋꯥꯃꯤꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯄꯤꯔꯤꯕ ꯂꯨꯄꯥ 1.5 ꯑꯁꯤꯅ ꯏꯕꯥꯅꯤ ꯌꯥꯁꯤꯟꯅꯔꯁꯤ꯫ ꯔꯥꯁꯤꯀꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯀꯤꯗꯅꯤ 2 ꯌꯣꯟꯕꯒꯤꯕꯨ ꯂꯨꯄꯥ 2 ꯐꯥꯎꯕ ꯁꯨꯍꯟꯗ꯭ꯔꯕꯗꯤ ꯊꯕꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯥꯎꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯗꯥꯛꯇꯔ ꯁ꯭ꯋꯥꯃꯤꯅ ꯉꯥꯏꯈꯣ, ꯅꯪꯒꯤ 2 ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯄꯤꯔꯒꯦ, ꯁꯥꯎꯈꯤꯒꯅꯨ ꯍꯥꯏꯗꯨꯅ ꯔꯥꯁꯤꯀꯥꯕꯨ ꯊꯦꯝꯂꯝꯃꯤ꯫ ꯃꯨꯔꯂꯤꯅ ꯍꯥꯏꯔꯛꯏ, ꯑꯀꯥꯁꯀꯤ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯂꯧꯊꯣꯛꯄ ꯇꯥꯔꯕꯗꯤ ꯃꯍꯥꯛꯇꯤ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯔꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯄꯨꯂꯤꯁꯅ ꯊꯦꯡꯅꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯀꯤ ꯀꯤꯗꯅꯤ ꯂꯧꯊꯣꯛꯇꯨꯅ ꯌꯣꯟꯊꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯉꯛꯑꯅꯤ꯫ ꯗꯥꯛꯇꯔ ꯁ꯭ꯋꯥꯃꯤꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯛ ꯁꯤꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯀꯤꯗꯅꯤ ꯂꯧꯊꯣꯛꯄ ꯂꯣꯏꯔꯒ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯔꯦꯜꯋꯦ ꯇ꯭ꯔꯦꯛ ꯑꯃꯗ ꯊꯝꯖꯤꯜꯂꯒ ꯂꯣꯏꯔꯦ꯫ ꯇ꯭ꯔꯦꯟꯅ ꯇꯛꯈꯥꯏꯕꯗꯒꯤ ꯃꯁꯥꯗ ꯄꯨꯝꯆꯥꯏ ꯆꯥꯏꯖꯈ꯭ꯔꯅꯤ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤ ꯀꯔꯤ ꯑꯣꯔꯒꯥꯟ ꯌꯥꯎꯔꯤ, ꯀꯔꯤ ꯀꯔꯤ ꯑꯣꯔꯒꯥꯟ ꯌꯥꯎꯗꯦ ꯍꯥꯏꯕꯗꯨ ꯀꯅꯥꯝꯇꯅ ꯈꯪꯉꯔꯣꯏ꯫ ꯃꯨꯔꯂꯤꯅ ꯔꯥꯁꯤꯀꯥꯗ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦꯀꯣ꯫ ꯔꯥꯁꯤꯀꯥꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯑꯩꯅ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯗ ꯏꯃꯣꯠ ꯃꯣꯠꯈꯩ ꯚꯤꯈꯥꯔꯤ ꯑꯃꯒꯨꯝꯅ ꯃꯤꯒꯤ ꯑꯃꯣꯠ ꯑꯀꯥꯏ ꯈꯔ ꯁꯦꯡ, ꯂꯣꯇꯔꯤ ꯇꯤꯀꯦꯠ ꯈꯔ ꯌꯣꯟꯗꯨꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯔ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ? ꯔꯥꯁꯤꯀꯥꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯨꯔꯂꯤꯁꯨ ꯌꯥꯅꯤꯡꯗ ꯑꯀꯥꯁꯀꯤ ꯀꯤꯗꯅꯤ ꯂꯧꯊꯣꯛꯄꯒꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯌꯥꯎꯅꯅꯕ ꯌꯥꯔꯛꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯥꯛꯇꯔ ꯁ꯭ꯋꯥꯃꯤꯅ ꯑꯀꯥꯁꯄꯨ ꯑꯥꯏ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯕꯣꯗꯤ ꯁ꯭ꯀꯦꯟ ꯇꯧꯔꯨꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔ ꯑꯗꯨꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯗꯥꯛꯇꯔ ꯁ꯭ꯋꯥꯃꯤꯅ ꯑꯀꯥꯁꯄꯨ ꯋꯥꯟꯊꯅꯅꯕ ꯍꯤꯗꯥꯛ ꯀꯥꯞꯅꯅꯕ ꯁꯦꯝ ꯁꯥꯔꯤ, ꯑꯗꯨꯒ ꯔꯥꯁꯤꯀꯥ ꯑꯃꯗꯤ ꯃꯨꯔꯂꯤꯅ ꯅꯔꯁꯀꯤ ꯔꯣꯜ ꯂꯧꯗꯨꯅ ꯀꯤꯗꯅꯤ ꯂꯧꯊꯣꯛꯄꯒꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯗꯥꯛꯇꯔ ꯁ꯭ꯋꯥꯃꯤꯗ ꯀꯣꯜ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯂꯥꯛꯈꯤ꯫ ꯗꯥꯛꯇꯔ ꯁ꯭ꯋꯥꯃꯤꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯔꯗꯨꯅ ꯍꯥꯏꯔꯛꯏ,
ꯑꯩꯅ ꯑꯣꯄꯔꯦꯁꯟ ꯇꯧꯔꯤꯉꯩꯗ ꯀꯣꯟꯅ ꯍꯟꯖꯟ ꯍꯟꯖꯟ ꯇꯧꯔꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯩ ꯂꯣꯏꯔꯒ ꯍꯥꯏꯔꯛꯀꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯐꯣꯟ ꯑꯗꯨ ꯊꯝꯂꯝꯃꯤ ꯗꯥꯛꯇꯔ ꯁ꯭ꯋꯥꯃꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯀꯥꯁ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯀꯔꯤꯒꯤ ꯑꯣꯄꯔꯦꯁꯟꯅꯣ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯨꯔꯂꯤ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯃꯥꯕꯨ ꯐꯥꯖꯤꯟꯈꯤꯕ ꯃꯔꯝꯅ ꯑꯀꯥꯁ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯄꯗꯤ ꯉꯝꯂꯝꯗꯦ ꯗꯥꯛꯇꯔ ꯁ꯭ꯋꯥꯃꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯑꯀꯥꯁꯀꯤ ꯃꯁꯥꯗ ꯄꯪꯊꯅꯕ ꯑꯦꯅꯦꯁꯊꯦꯁꯤꯌꯥ ꯑꯃ ꯀꯥꯞꯁꯤꯜꯂꯝꯃꯤ ꯑꯀꯥꯁꯀꯤ ꯃꯁꯥꯗ ꯍꯤꯗꯥꯛꯀꯤ ꯔꯤꯑꯦꯛꯁꯟ ꯂꯥꯛꯄ ꯍꯧꯔꯦ ꯑꯀꯥꯁꯅ ꯒ꯭ꯌꯥꯟ ꯃꯥꯡꯗ꯭ꯔꯤꯉꯩꯗ ꯃꯈꯣꯜ ꯍꯧꯅ ꯍꯥꯏꯔꯛꯏ ꯔꯥꯁꯤꯀꯥ ꯅꯪꯒꯤ ꯅꯈꯨꯠꯇ ꯃꯍꯥꯗꯦꯕꯒꯤ ꯇꯦꯇꯨ ꯑꯃ ꯌꯦꯛꯈꯤꯕꯗꯥꯏꯅꯦ ꯇꯦꯇꯨ ꯑꯗꯨꯅ ꯁꯥꯈꯤ ꯑꯣꯏꯔꯒ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯒꯤ ꯏꯐꯝꯗ ꯂꯨꯄꯥ ꯀꯔꯣꯔ ꯑꯃ ꯂꯩ ꯑꯍꯥꯟꯕꯗꯗꯤ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯀꯔꯤꯁꯨ ꯇꯧꯁꯥꯔꯝꯗꯦ ꯗꯥꯛꯇꯔ ꯁ꯭ꯋꯥꯃꯤꯅ ꯀꯤꯠꯅꯤ ꯂꯧꯊꯣꯛꯅꯕ ꯑꯣꯄꯔꯦꯁꯟ ꯍꯧꯈꯤꯗꯣꯔꯦ ꯇꯟꯖꯥ ꯑꯁꯤꯗ ꯔꯥꯁꯤꯀꯥꯅ ꯗꯥꯛꯇꯔ ꯁ꯭ꯋꯥꯃꯤꯕꯨ ꯈꯥꯝꯂꯝꯃꯤ ꯑꯗꯨꯒ ꯍꯪꯂꯛꯏ ꯅꯨꯄꯥ ꯑꯁꯤꯅ ꯀꯝꯗꯧꯅ ꯑꯩꯒꯤ ꯈꯨꯠꯇ ꯌꯦꯛꯂꯤꯕ ꯃꯍꯥꯗꯦꯕꯒꯤ ꯇꯦꯇꯨ ꯑꯁꯤ ꯈꯪꯂꯤꯕꯅꯣ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯀꯥꯁ ꯐꯃꯨꯡ ꯑꯃꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯀꯥꯁꯅ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯃꯁꯥ ꯄꯨꯝꯕ ꯀꯣꯏꯃꯥ ꯃꯥꯗꯨꯅ ꯀꯔꯤ ꯑꯁꯣꯛ ꯑꯄꯟ ꯂꯩꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯗꯥꯛꯇꯔ ꯁ꯭ꯋꯥꯃꯤꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯤ ꯅꯪꯉꯣꯟꯗꯒꯤ ꯀꯩꯝꯇ ꯂꯧꯊꯣꯛꯄꯤꯗ꯭ꯔꯕꯅꯤ ꯔꯥꯁꯤꯀꯥꯅ ꯍꯥꯏꯔꯛꯏ ꯗꯥꯛꯇꯔ ꯑꯁꯤꯅ ꯅꯪꯒꯤ ꯀꯤꯠꯅꯤ ꯑꯅꯤꯃꯛ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯂꯨꯄꯥ ꯂꯥꯈ 2 ꯄꯤꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯑꯁꯤꯗ ꯌꯥꯎꯔꯕꯅꯤ ꯑꯗꯣ ꯑꯀꯥꯁ ꯅꯪꯅ ꯂꯨꯄꯥ ꯀꯔꯣꯔ ꯑꯃ ꯂꯩ ꯍꯥꯏꯔꯤꯕꯗꯣ ꯑꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥ ꯂꯩꯔꯕꯗꯤ ꯀꯔꯣꯔ ꯑꯃ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯗꯁꯨ ꯈꯔ ꯍꯥꯏꯔꯛꯎ ꯑꯀꯥꯁꯅ ꯍꯥꯏꯔꯛꯏ ꯔꯥꯁꯤꯀꯥ ꯅꯪ ꯀꯨꯆꯨ ꯃꯨꯏ ꯅꯁꯥꯁꯨ ꯌꯥꯝꯅ ꯐꯩ ꯑꯗꯨꯒ ꯅꯪꯅ ꯑꯣꯛꯇꯣ ꯗ꯭राꯏꯚꯔ ꯃꯨꯔꯂꯤꯗꯒꯤꯁꯨ ꯍꯦꯟꯅ ꯋꯥꯡꯕ ꯍꯦꯜꯂꯤ ꯑꯗꯨꯒ ꯑꯣꯛꯇꯣ ꯗ꯭राꯏꯚꯔ ꯃꯨꯔꯂꯤꯒꯤ ꯃꯁꯝ ꯃꯅꯥꯗꯤ ꯏꯈꯣꯏ ꯈꯣꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯣꯛꯇꯣ ꯃꯅꯤꯡꯗꯅ ꯑꯥꯏꯁ꯭ꯋꯔꯌꯥ ꯔꯥꯏꯒꯤ ꯐꯣꯇꯣ ꯑꯆꯧꯕ ꯑꯃ ꯊꯦꯠꯂꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯗꯥꯛꯇꯔ ꯁ꯭ꯋꯥꯃꯤꯅ ꯍꯥꯏꯔꯛꯏ ꯑꯀꯥꯁ ꯅꯪꯗꯤ ꯅꯍꯥꯟꯈꯩ ꯅꯃꯤꯠ ꯇꯥꯡꯕ ꯁꯥꯁꯤꯟꯅꯗꯨꯅ ꯍꯤꯡꯂꯝꯂꯤꯕ ꯑꯣꯏꯔꯦ ꯑꯀꯥꯁꯅ ꯄꯩꯁꯥꯗ ꯆꯣꯠꯄ ꯔꯥꯁꯤꯀꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯁꯤꯀꯥ ꯅꯪꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯣꯇꯔꯤ ꯑꯃ ꯐꯥꯎꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯍꯥꯏꯅ ꯈꯟꯖꯔꯣ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯍꯧꯖꯤꯛ ꯂꯨꯄꯥ ꯀꯔꯣꯔ ꯑꯃ ꯇꯥꯟꯕ ꯌꯥꯕꯒꯤ ꯂꯝꯕꯤ ꯂꯩꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯅꯣꯍꯔ ꯁꯤꯃꯤꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯀꯥꯁꯇꯤ ꯄꯨꯂꯤꯁꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯃꯥꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯁꯣꯐꯤꯒꯤ ꯐꯣꯟ ꯑꯗꯨꯁꯨ ꯇꯦꯞ ꯇꯧꯗꯨꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤ ꯃꯅꯣꯍꯔꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯁꯤꯃꯤ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯃꯣꯠ ꯂꯩꯇ꯭ꯔꯕꯅꯤꯅ ꯂꯟ ꯊꯨꯝ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯑꯣꯏꯍꯧꯔꯦꯅꯦ ꯁꯤꯃꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯀꯥꯁ ꯃꯃꯤꯠ ꯇꯥꯡꯖꯔꯕꯁꯨ ꯋꯥ ꯉꯥꯡꯕ ꯊꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯝꯂꯤꯗꯅ ꯃꯈꯥ ꯇꯥꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯃꯥꯕꯨ ꯐꯥꯅꯅꯕ ꯊꯤꯔꯨꯆꯣ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯤꯃꯤꯅ ꯃꯌꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯀꯥꯁꯇꯤ ꯗꯥꯅꯤꯗ ꯄꯤꯌꯥꯅꯣ ꯇꯝꯕꯤꯗꯨꯅ ꯂꯩꯔꯝꯃꯤ ꯁꯤꯃꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯈꯪꯕ ꯃꯇꯝꯗ ꯑꯀꯥꯁꯅ ꯍꯥꯏꯔꯛꯏ ꯑꯩ ꯍꯌꯦꯡꯗꯤ ꯂꯟꯗꯟꯗ ꯆꯠꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯗꯥꯅꯤꯒ ꯑꯃꯨꯛꯇ ꯎꯅꯔꯝꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯕꯅꯤ ꯁꯤꯃꯤꯅ ꯍꯥꯏꯔꯛꯏ ꯑꯀꯥꯁ ꯅꯪꯒꯤ ꯄꯤꯌꯥꯅꯣ ꯂꯦꯁꯟ ꯑꯗꯨ ꯂꯣꯏꯕ ꯇꯥꯔꯕꯗꯤ ꯅꯪꯕꯨ ꯅꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯒꯦ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯤꯃꯤꯒꯤ ꯒꯥꯔꯤꯗ ꯑꯀꯥꯁ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯍꯜꯂꯝꯃꯤ ꯑꯗꯨꯒ ꯁꯤꯃꯤꯅ ꯃꯅꯣꯍꯔꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯀꯥꯁ ꯍꯧꯖꯤꯛ ꯑꯩꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯦ ꯃꯅꯣꯍꯔ ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯀꯩꯗꯧꯁꯤꯒꯦ ꯃꯅꯣꯍꯔꯅ ꯍꯥꯏꯔꯛꯏ ꯅꯣꯡꯃꯩ ꯀꯥꯞꯄ ꯇꯝꯐꯝ ꯁꯨꯇꯤꯡ ꯔꯦꯟꯖꯇ ꯃꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯉꯁꯤꯗꯤ ꯃꯥꯕꯨ ꯂꯣꯏꯁꯤꯜꯂꯁꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯤꯃꯤꯅ ꯒꯥꯔꯤ ꯊꯧꯅ ꯑꯀꯥꯁꯇ ꯍꯪꯂꯛꯏ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯔꯛꯑꯣ ꯑꯀꯥꯁꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯅꯉꯣꯟꯗ ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨꯝ ꯍꯥꯏꯖꯕꯅꯤ ꯑꯩꯗꯤ ꯂꯟꯗꯟꯗ ꯆꯠꯈ꯭ꯔꯗꯕꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯅꯝꯗꯅ ꯃꯤꯠ ꯇꯥꯡꯍꯟꯕꯤꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ ꯃꯅꯣꯍꯔꯅ ꯑꯩꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗꯒꯤ ꯑꯩ ꯆꯦꯟꯐꯝ ꯂꯩꯇꯗꯨꯅ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯇꯨꯝꯕ ꯅꯨꯃꯤꯠ 2-3 ꯁꯨꯖꯜꯂꯛꯑꯕꯅꯤ ꯁꯤꯃꯤꯅ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯏ ꯃꯅꯣꯍꯔꯅ ꯅꯪꯕꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯕ꯭ꯔꯅꯦ ꯑꯀꯥꯁꯅ ꯍꯥꯏꯔꯛꯏ ꯃꯅꯣꯍꯔꯅ ꯑꯩꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ ꯃꯅꯣꯍꯔꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯑꯩ ꯅꯥꯟꯊꯣꯔꯛꯄꯅꯤ ꯑꯀꯥꯁꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯁꯤꯃꯤ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯃꯤꯠꯀꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯌꯥꯔꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯐꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯒꯤ ꯃꯤꯠꯀꯤ ꯗꯣꯅꯔ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯕ꯭ꯂꯦꯛ ꯃꯥꯔꯀꯦꯠꯇꯒꯤ ꯑꯩꯒꯤ ꯃꯤꯠꯀꯤ ꯀꯣꯔꯅꯤꯌꯥ ꯑꯃ ꯂꯩꯕ ꯇꯥꯔꯕꯗꯤ ꯂꯨꯄꯥ ꯂꯥꯈ 10 ꯍꯦꯟꯅ ꯆꯪꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯂꯨꯄꯥ ꯂꯥꯈ 10 ꯈꯛꯇ ꯄꯤꯔꯛꯑꯣ ꯑꯩ ꯇꯨꯃꯤꯟꯅ ꯂꯟꯗꯟꯗ ꯆꯠꯆꯈ꯭ꯔꯒꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯌꯥꯗꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯈꯪꯖꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯄꯨꯂꯤꯁꯇ ꯂꯣꯏꯅ ꯍꯥꯏꯗꯣꯛꯑꯅꯤ ꯁꯤꯃꯤꯗꯤ ꯄꯥꯎꯈꯨꯝ ꯀꯔꯤꯝꯇ ꯄꯤꯔꯝꯗꯦ ꯃꯥꯗꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯑꯀꯥꯁꯇ ꯀꯔꯤ ꯊꯣꯛꯂꯒꯅꯤ ꯍꯥꯏꯕꯗꯣ ꯈꯪꯂꯦ ꯃꯔꯝ ꯑꯗꯨꯅ ꯀꯩꯁꯨ ꯊꯧꯁꯥꯔꯝꯗꯦ ꯑꯀꯥꯁꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨꯗ ꯁꯤꯃꯤꯅ ꯀꯔꯦꯝꯅꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯤꯕ ꯀꯥꯏꯗꯨꯔꯣ ꯇꯟꯖꯥ ꯑꯁꯤꯗ ꯑꯣꯛꯇꯣ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯍꯣꯔꯣꯟ ꯈꯣꯡꯂꯗꯨꯅ ꯁꯤꯃꯤꯒꯤ ꯀꯥꯔꯗꯒꯤ ꯕꯒꯜ ꯂꯧꯈꯠꯇꯨꯅ ꯊꯧꯒꯠꯈꯤ ꯑꯗꯨꯒ ꯑꯣꯛꯇꯣ ꯑꯗꯨꯅ ꯁꯤꯃꯤꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯈꯥꯝꯁꯤꯜꯂꯛꯈꯤ ꯁꯤꯃꯤꯅ ꯍꯣꯔꯣꯟ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯂꯗꯨꯅ ꯑꯀꯥꯁꯇ ꯍꯥꯏꯔꯛꯏ ꯑꯗꯨꯛ ꯌꯥꯝꯂꯕ ꯄꯩꯁꯥ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯄꯩꯁꯥ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯩꯔꯝꯕ ꯇꯥꯔꯕꯁꯨ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯄꯤꯗꯣꯏꯅꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯃꯤꯅ ꯑꯣꯛꯇꯣ ꯗ꯭राꯏꯚꯔ ꯑꯗꯨꯗ ꯂꯝꯕꯤ ꯊꯠꯀꯅꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ ꯑꯀꯥꯁꯅ ꯍꯪꯂꯛꯏ ꯑꯣꯛꯇꯣ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯊꯦꯠꯂꯤꯕ ꯐꯣꯇꯣ ꯑꯁꯤ ꯑꯥꯏꯁ꯭ꯋꯔꯌꯥ ꯔꯥꯏꯒꯤ ꯐꯣꯇꯣꯔꯥ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯁꯤꯃꯤꯅ ꯌꯥꯝꯅ ꯉꯛꯅ ꯍꯪꯂꯛꯏ ꯑꯀꯥꯁ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯃꯤꯠ ꯎꯔꯕ꯭ꯔꯥ ꯃꯤꯀꯨꯞ ꯑꯁꯤꯃꯛꯇꯗ ꯑꯀꯥꯁꯅ ꯁꯤꯃꯤꯒꯤ ꯃꯆꯤꯟꯗ ꯑꯃꯗꯤ ꯃꯅꯥꯇꯣꯟꯗ ꯀ꯭ꯂꯣꯔꯣꯐꯣꯝ ꯇꯩꯔꯕ ꯔꯨꯃꯥꯜ ꯑꯃꯅ ꯀꯟꯅ ꯃꯦꯟꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯒꯥꯔꯤ ꯍꯣꯔꯣꯟ ꯀꯟꯅ ꯈꯣꯡꯗꯨꯅ ꯑꯣꯛꯇꯣꯗ ꯂꯩꯔꯤꯕ ꯃꯨꯔꯂꯤ ꯑꯃꯗꯤ ꯔꯥꯁꯤꯀꯥꯕꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯁꯤꯃꯤꯕꯨ ꯀꯤꯗꯅꯦꯞ ꯇꯧꯔꯝꯃꯤ
ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯅꯣꯍꯔꯅ ꯃꯌꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗ ꯀꯣꯜ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯅꯣꯍꯔꯒꯤ ꯅꯨꯄꯤꯅ ꯀꯣꯜ ꯑꯗꯨ ꯄꯥꯏꯔꯝꯃꯤ ꯀꯣꯜ ꯑꯗꯨꯗꯤ ꯑꯀꯥꯁꯅ ꯇꯧꯔꯛꯄ ꯀꯣꯜ ꯑꯣꯏꯔꯝꯃꯤ ꯑꯀꯥꯁꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯤꯡ ꯏꯁꯃꯥꯏꯜ ꯀꯧꯏ ꯑꯩ ꯄ꯭ꯔꯥꯏꯚꯦꯠ ꯗꯤꯇꯦꯛꯇꯤꯚ ꯑꯃꯅꯤ ꯂꯩꯈꯤꯗꯕ ꯑꯦꯛꯇꯔ ꯄ꯭ꯔꯃꯣꯗꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯤꯃꯤꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯃꯗꯤ ꯁꯤꯃꯤꯒꯤ ꯃꯔꯝꯗ ꯊꯤꯒꯠꯂꯨ ꯍꯥꯏꯗꯨꯅ ꯅꯦꯛꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯊꯤꯒꯠꯄꯗꯤ ꯂꯣꯏꯔꯦ ꯐꯣꯇꯣ ꯑꯃꯗꯤ ꯚꯤꯗꯤꯑꯣꯅꯆꯤꯡꯕ ꯄ꯭ꯔꯨꯐ ꯀꯌꯥ ꯑꯃ ꯂꯩꯔꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯄ꯭ꯔꯃꯣꯗꯅ ꯄꯩꯁꯥ ꯄꯤꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛ ꯍꯥꯟꯅ ꯁꯤꯗꯣꯛꯈ꯭ꯔꯦ ꯑꯩꯒꯤ ꯄꯩꯁꯥ ꯑꯁꯤ ꯀꯅꯥꯅ ꯄꯤꯒꯗꯣꯔꯤꯕꯅꯣ ꯃꯅꯣꯍꯔꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯏꯁꯃꯥꯏꯜ ꯁꯥꯔꯤꯕ ꯑꯀꯥꯁꯅ ꯍꯥꯏꯔꯛꯏ ꯁꯤꯃꯤꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯅꯪꯒꯤ ꯅꯨꯄꯥ ꯃꯅꯣꯍꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯩꯁꯥꯁꯤ ꯅꯪꯅ ꯄꯤꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯃꯅꯣꯍꯔꯒꯤ ꯅꯨꯄꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯅꯨꯄꯥꯁꯤ ꯏꯟꯁꯄꯦꯛꯇꯔꯅꯤ ꯅꯪꯅ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯔꯛꯄꯒꯤꯗꯃꯛꯇ ꯅꯪꯕꯨ ꯖꯦꯜꯗ ꯊꯝꯕ ꯉꯝꯕ ꯃꯤꯅꯤ ꯑꯀꯥꯁꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯃꯗꯨ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯅꯣꯍꯔꯅ ꯄ꯭ꯔꯃꯣꯗꯇꯒꯤ ꯂꯨꯄꯥ ꯀꯔꯣꯔ ꯑꯃ ꯂꯧꯔꯕ ꯃꯇꯨꯡꯗ ꯃꯅꯣꯍꯔꯅ ꯄ꯭ꯔꯃꯣꯗꯄꯨ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯂꯝꯈꯤꯔꯣꯏꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯍꯌꯦꯡ ꯑꯌꯨꯛ ꯑꯃꯨꯛ ꯑꯩ ꯀꯣꯜ ꯇꯧꯔꯛꯀꯦ ꯍꯥꯏꯗꯨꯅ ꯈꯣꯏ ꯃꯍꯨꯝꯗ ꯆꯩ ꯊꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯐꯣꯟ ꯊꯝꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯅꯣꯍꯔꯒꯤ ꯅꯨꯄꯤꯅ ꯃꯅꯣꯍꯔꯒꯤ ꯁꯥꯔꯚꯤꯁꯀꯤ ꯄꯤꯁꯇꯣꯜ ꯑꯗꯨ ꯀꯥꯞꯇꯨꯅ ꯃꯅꯣꯍꯔ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ ꯃꯅꯣꯍꯔ ꯃꯁꯥ ꯊꯛ ꯅꯤꯛꯂꯗꯨꯅ ꯋꯥꯁꯔꯨꯝꯗ ꯂꯣꯠꯂꯝꯃꯤ ꯃꯅꯣꯍꯔꯅ ꯍꯥꯏꯔꯤ ꯃꯥꯗꯤ ꯃꯔꯥ ꯂꯩꯇꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯁꯤꯃꯤꯅ ꯍꯧꯔꯛꯈꯤꯕ ꯉꯥꯛꯇꯅꯤ ꯃꯅꯣꯍꯔꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤ ꯑꯩꯒꯤꯗꯤ ꯅꯪ ꯅꯠꯇꯅ ꯀꯅꯥꯝꯇ ꯂꯩꯇꯦ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄꯛꯀꯅꯨ ꯑꯩ ꯃꯄꯥꯟꯗ ꯊꯣꯔꯛꯀꯦ ꯑꯗꯨꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯃꯅꯣꯍꯔꯒꯤ ꯅꯨꯄꯤꯁꯨ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯥꯟꯗ ꯊꯣꯔꯛꯑꯣ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯗꯨꯕꯨ ꯃꯈꯨꯠꯇꯗꯤ ꯅꯣꯡꯃꯩ ꯊꯥꯗꯣꯛꯇ꯭ꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯑꯦꯁꯥꯏ ꯑꯗꯨꯅ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯃꯅꯣꯍꯔꯗ ꯍꯥꯏꯔꯛꯏ ꯁꯨꯁꯥꯏꯠ ꯄꯣꯏꯟꯠ ꯍꯥꯏꯔꯤꯕ ꯇꯨꯔꯦꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯤꯃꯤꯁꯨ ꯃꯁꯥ ꯃꯇꯣꯝꯗ ꯁꯨꯁꯥꯏꯠ ꯇꯧꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯜꯂꯦ ꯃꯥꯒꯤ ꯅꯨꯄꯥ ꯄ꯭ꯔꯃꯣꯗꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯁꯤꯃꯤꯒꯤ ꯒꯥꯔꯤ ꯑꯃꯗꯤ ꯕꯦꯒꯀ ꯀꯣꯟꯅꯕ ꯑꯇꯩ ꯄꯣꯠꯆꯩ ꯈꯔ ꯐꯪꯂꯦ ꯁꯤꯃꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤ ꯁꯨꯁꯥꯏꯠ ꯄꯣꯏꯟꯠꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯒꯝꯚꯤꯔ ꯉꯥꯛꯇꯅ ꯄꯤꯛ ꯊꯟꯅ ꯂꯩꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯃꯁꯥ ꯃꯇꯣꯝꯗ ꯆꯣꯡꯊꯗꯨꯅ ꯁꯤꯖꯈ꯭ꯔꯕ ꯃꯥꯜꯂꯦ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯅꯣꯍꯔꯒꯤ ꯅꯨꯄꯤꯁꯨ ꯁꯥꯎꯕ ꯈꯔ ꯃꯈꯩꯗꯤ ꯐꯔꯝꯃꯤ ꯑꯁꯣꯝꯗꯅ ꯁꯨꯁꯥꯏꯠ ꯄꯣꯏꯟꯠꯗ ꯄꯨꯂꯤꯁ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗ ꯑꯃꯗꯤ ꯑꯇꯩ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯇꯨꯔꯦꯜꯗ ꯀꯨꯝꯗꯨꯅ ꯁꯤꯃꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯣꯏꯊꯤ ꯊꯤꯔꯤ ꯔꯤꯄꯣꯔꯇꯔ ꯑꯃꯅ ꯇꯤꯚꯤꯗ ꯍꯥꯏꯔꯛꯏ ꯗꯥꯅꯤꯒꯤ ꯄꯤꯌꯥꯅꯣꯒꯤ ꯑꯣꯖꯥ ꯑꯀꯥꯁ ꯑꯃꯗꯤ ꯁꯤꯃꯤ ꯃꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯊꯤꯕ ꯐꯪꯗ꯭ꯔꯤꯕꯅꯤ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯁꯣꯐꯤꯗꯤ ꯁꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯄꯥꯎ ꯑꯗꯨ ꯐꯥꯎꯕ ꯃꯁꯥ ꯃꯇꯣꯝꯗ ꯊꯥꯖꯕ ꯐꯥꯎꯕ ꯉꯝꯂꯝꯗꯦ ꯑꯁꯣꯝꯗꯅ ꯔꯁꯤꯀꯥꯅ ꯁꯤꯃꯤꯕꯨ ꯃꯈꯣꯏꯒꯤ ꯑꯣꯔꯒꯥꯟ ꯂꯧꯊꯣꯛꯐꯝ ꯀ꯭ꯂꯤꯅꯤꯛ ꯑꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯟꯗꯨꯅ ꯄꯨꯔꯛꯈꯤ ꯗꯥꯛꯇꯔ ꯁ꯭ꯋꯥꯃꯤ ꯂꯥꯛꯇꯨꯅ ꯁꯤꯃꯤꯒꯤ ꯕ꯭ꯂꯗ ꯁꯦꯝꯄꯜ ꯑꯃ ꯂꯧꯈꯤ ꯑꯀꯥꯁꯅ ꯍꯥꯏꯔꯛꯏ ꯁꯤꯃꯤ ꯅꯪꯒꯤ ꯕ꯭ꯂꯗ ꯁꯦꯝꯄꯜ ꯂꯧꯕꯅꯤ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯁꯣꯛꯍꯟꯒꯗꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯏꯕꯥꯅꯤ ꯆꯥꯟꯅꯔꯝꯕ ꯊꯣꯛꯂꯕꯗꯤ ꯅꯪꯒꯤ ꯃꯤꯠꯀꯤ ꯀꯣꯔꯅꯤꯌꯥ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯑꯩꯉꯣꯟꯗ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯁꯤꯃꯤ ꯅꯪ ꯅꯃꯤꯠ ꯇꯥꯡꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯄ꯭ꯔꯃꯣꯗꯀꯤ ꯂꯨꯄꯥ ꯀꯔꯣꯔ ꯑꯃꯗꯨ ꯀꯗꯥꯏꯗ ꯂꯣꯠꯁꯤꯜꯂꯤ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯊꯨꯅ ꯍꯥꯏꯗꯣꯔꯛꯑꯣ ꯁꯤꯃꯤꯅ ꯗꯥꯛꯇꯔ ꯁ꯭ꯋꯥꯃꯤꯗ ꯍꯥꯏꯔꯛꯏ ꯅꯪꯅ ꯄꯥꯝꯃꯤꯕꯁꯦ ꯄꯩꯁꯥ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯩꯁꯥꯗꯣ ꯑꯩ ꯄꯤꯔꯒꯦ ꯑꯗꯨꯕꯨ ꯅꯪꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯑꯀꯥꯁ ꯑꯁꯤꯗꯤ ꯊꯥꯖꯔꯨꯅꯨ ꯃꯍꯥꯛ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯃꯨꯔꯂꯤꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯅꯪꯒꯤ ꯅꯨꯄꯥ ꯐꯥꯎꯕ ꯍꯥꯠꯄ ꯉꯝꯕ ꯅꯨꯄꯤꯅꯤ ꯅꯪꯒꯤ ꯋꯥꯗꯤ ꯀꯝꯗꯧꯅ ꯑꯩꯈꯣꯏꯅ ꯊꯥꯖꯒꯅꯤ ꯁꯤꯃꯤꯅ ꯌꯥꯝ ꯈꯣꯏꯗꯧ ꯊꯤꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯃꯣꯗꯇꯣ ꯑꯩꯅ ꯍꯥꯠꯄ ꯅꯠꯇꯦ ꯑꯀꯥꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯎꯍꯧꯋꯤ ꯅꯪ ꯑꯃꯗꯤ ꯃꯅꯣꯍꯔ ꯅꯈꯣꯏ ꯑꯅꯤꯅ ꯄ꯭ꯔꯃꯣꯗ ꯍꯥꯠꯄꯗꯣ ꯁꯤꯃꯤꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯃꯣꯗꯅ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯗ ꯃꯅꯣꯍꯔ ꯀꯧꯗꯨꯅ ꯏꯕꯥꯅꯤ ꯂꯩꯃꯤꯟꯅꯕꯅꯤ ꯑꯩꯗꯤ ꯄ꯭ꯔꯃꯣꯗꯅ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯅꯤ ꯍꯥꯏꯕ ꯈꯪꯈꯤꯗꯦ ꯑꯗꯨꯒ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯅꯣꯍꯔꯅ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯅꯣꯍꯔ ꯑꯃꯗꯤ ꯄ꯭ꯔꯃꯣꯗ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯎꯅꯕꯗꯒꯤ ꯅꯣꯡꯃꯩ ꯃꯨꯟꯅꯕ ꯃꯇꯝꯗ ꯁꯣꯏꯕꯗꯒꯤ ꯄ꯭ꯔꯃꯣꯗꯇ ꯅꯣꯡꯃꯩ ꯄꯥꯟꯈꯤꯕꯅꯤ ꯑꯀꯥꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯌꯨꯝꯊꯪꯅꯕꯤ ꯗꯤꯁꯥꯗꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯅꯪꯅ ꯍꯥꯠꯂꯤꯕꯅꯣ ꯁꯤꯃꯤꯅ ꯌꯥꯝꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯂꯥꯛꯄ ꯃꯇꯝꯗ ꯗꯤꯁꯥꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕꯗꯣ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯅꯣꯍꯔꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯄ ꯑꯗꯨꯁꯨ ꯗꯤꯁꯥꯅ ꯎꯍꯧꯋꯤ ꯃꯔꯝ ꯑꯗꯨꯅ ꯗꯤꯁꯥꯅ ꯄꯨꯂꯤꯁꯇ ꯋꯥ ꯍꯥꯏꯔꯛꯂꯕꯗꯤ ꯄꯨꯝꯅꯃꯛ ꯁꯣꯏꯅꯔꯅꯤ ꯈꯟꯕꯗꯒꯤ ꯃꯍꯥꯛꯄꯨꯁꯨ ꯑꯩꯅ ꯇꯦꯔꯦꯁꯇꯒꯤ ꯏꯟꯊꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯁꯤꯃꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛꯇꯤ ꯃꯨꯔꯂꯤꯅ ꯔꯦꯀꯣꯔꯗ ꯑꯣꯏꯅ ꯇꯧꯍꯧꯗꯨꯅ ꯂꯩꯔꯝꯂꯦ ꯔꯦꯀꯣꯔꯗꯤꯡ ꯑꯗꯨ ꯄ꯭ꯂꯦ ꯇꯧꯔꯗꯨꯅ ꯑꯀꯥꯁꯅ ꯍꯥꯏꯔꯛꯏ ꯁꯤꯃꯤ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯐꯪꯅꯅꯕ ꯂꯝꯕꯤꯗꯣ ꯅꯪꯅ ꯄꯤꯕꯤꯔꯦ ꯂꯨꯄꯥ ꯀꯔꯣꯔ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯂꯒꯅꯤ ꯃꯔꯝꯗꯤ ꯂꯨꯄꯥ ꯀꯔꯣꯔ ꯑꯃ ꯑꯩꯈꯣꯏꯗ ꯄꯤꯗꯕ ꯇꯥꯔꯕꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯏꯟꯇꯔꯅꯦꯠꯇ ꯂꯣꯏꯅ ꯑꯞꯂꯣꯗ ꯇꯧꯔꯅꯤ ꯁꯤꯃꯤ ꯌꯥꯝꯅ ꯂꯥꯛꯆꯈꯤꯕ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅ ꯍꯥꯏꯔꯛꯏ ꯃꯅꯣꯍꯔꯅ ꯍꯥꯏꯕ ꯑꯗꯨ ꯆꯨꯝꯃꯤ ꯅꯪꯕꯨ ꯅꯃꯤꯠ ꯈꯛꯇꯪ ꯇꯥꯡꯍꯜꯂꯒ ꯅꯊ꯭ꯋꯥꯏ ꯀꯟꯕꯤꯔꯝꯕ ꯑꯗꯨ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ ꯅꯪꯕꯨ ꯇꯟꯖꯥ ꯐꯪꯂꯤꯉꯩ ꯑꯗꯨꯗ ꯍꯥꯠꯇꯣꯛꯑꯝꯒꯗꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯥꯛꯇꯔ ꯁ꯭ꯋꯥꯃꯤ ꯑꯀꯥꯁ ꯃꯨꯔꯂꯤ ꯑꯃꯗꯤ ꯔꯁꯤꯀꯥ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯃꯅꯣꯍꯔꯗ ꯀꯝꯗꯧꯅ ꯃꯈꯣꯏꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧꯈꯤꯕ ꯑꯣꯗꯤꯑꯣ ꯑꯗꯨ ꯊꯥꯗꯨꯅ ꯂꯨꯄꯥ ꯀꯔꯣꯔ ꯑꯃ ꯗꯤꯃꯥꯟ ꯇꯧꯕ ꯌꯥꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯄꯩꯁꯥ ꯑꯗꯨꯅ ꯀꯝꯗꯧꯅ ꯂꯧꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯔꯝꯃꯤ ꯑꯁꯣꯝꯗꯅ ꯁꯤꯃꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯔꯁꯤꯀꯥꯗ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯃꯨꯡꯗ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛꯇꯪ ꯂꯩꯍꯧꯔꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯏꯆꯥꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯩꯕꯨꯁꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯒꯤꯔꯤ ꯇꯛꯂꯝꯃꯤ ꯑꯗꯨꯕꯨ ꯔꯁꯤꯀꯥꯅ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯍꯩꯇꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯂꯨꯄꯥ ꯀꯔꯣꯔ ꯑꯃ ꯍꯦꯛ ꯐꯪꯕꯒ ꯅꯪꯒꯤ ꯅꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯅꯪꯕꯨ ꯊꯥꯗꯣꯛꯄꯤꯅꯤ ꯃꯊꯪꯗꯅ ꯑꯃꯨꯛ ꯁꯤꯃꯤꯅ
ꯃꯍꯥꯛꯄꯨ ꯀꯟꯕꯤꯅꯕ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯤ ꯃꯤ ꯌꯥꯝꯅ ꯆꯤꯛꯄ ꯃꯐꯝ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯐꯅ ꯀꯟꯅ ꯂꯥꯎꯔꯕꯁꯨ ꯀꯅꯥꯝꯇꯅ ꯇꯥꯕꯤꯈꯤꯗꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯔꯁꯤꯀꯥꯅ ꯃꯅꯣꯍꯔꯒꯤ ꯅꯨꯄꯤꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯂꯨꯄꯥ ꯀꯔꯣꯔ ꯑꯃ ꯔꯦꯗꯤ ꯂꯩꯔꯕ꯭ꯔꯥ ꯃꯅꯣꯍꯔꯒꯤ ꯅꯨꯄꯤꯗꯨꯅꯁꯨ ꯔꯦꯗꯤꯗ ꯂꯩꯔꯦ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯄꯩꯁꯥ ꯑꯁꯤ ꯀꯗꯥꯏꯗ ꯊꯤꯜꯂꯛꯀꯗꯕꯅꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯛꯏ ꯔꯁꯤꯀꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯂꯥꯛꯀꯗꯕ ꯅꯠꯇꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯄꯨꯂꯤꯁ ꯑꯗꯨ ꯃꯇꯣꯝꯗ ꯊꯥꯔꯛꯎ ꯑꯩꯈꯣꯏꯅ ꯑꯦꯗ꯭ꯔꯦꯁ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯊꯥꯔꯛꯀꯅꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯗ ꯍꯌꯦꯡ ꯑꯌꯨꯛ ꯃꯇꯣꯝꯗ ꯂꯥꯛꯍꯜꯂꯨ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯅꯣꯍꯔꯅ ꯏꯉꯥꯎ ꯉꯥꯎꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯅꯣꯍꯔꯒꯤ ꯅꯨꯄꯤꯅꯗꯤ ꯃꯅꯣꯍꯔꯗ ꯅꯣꯡꯃꯩ ꯑꯃ ꯄꯤꯔꯒ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯅꯔꯝꯆꯠ ꯆꯨꯝꯗꯕꯗꯒꯤ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯈꯟꯕ ꯊꯕꯛ ꯑꯗꯨ ꯇꯧꯔꯨꯔꯣ ꯋꯥꯊꯣꯛ ꯑꯁꯤ ꯍꯌꯦꯡꯃꯛ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯑꯁꯣꯝꯗꯅ ꯃꯨꯔꯂꯤ ꯑꯃꯗꯤ ꯔꯁꯤꯀꯥꯅ ꯑꯀꯥꯁꯄꯨ ꯄꯩꯁꯥ ꯂꯧꯔꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯑꯀꯥꯁꯅ ꯍꯥꯏꯔꯛꯏ ꯃꯅꯣꯍꯔ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯑꯁꯤ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯕ ꯑꯉꯝ ꯑꯔꯥꯏ ꯈꯪꯗꯕ ꯃꯤꯅꯤ ꯈꯔ ꯆꯦꯛꯁꯤꯜꯂꯨꯀꯣ ꯔꯁꯤꯀꯥꯅꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯀꯥꯁꯄꯨ ꯍꯨꯏꯜ ꯆꯤꯌꯔ ꯑꯃꯗ ꯅꯤꯡꯊꯤꯖꯅ ꯐꯝꯍꯟꯕꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯁꯤꯀꯥꯅ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯊꯧꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯃꯨꯔꯂꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯑꯀꯥꯁꯄꯨ ꯃꯍꯥꯛꯅ ꯐꯝꯂꯤꯕ ꯍꯨꯏꯜ ꯆꯤꯌꯔ ꯑꯗꯨꯗ ꯀꯟꯅ ꯄꯨꯟꯁꯤꯜꯂꯒ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤ ꯑꯀꯥꯁꯁꯨ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯃꯨꯔꯂꯤ ꯑꯃꯗꯤ ꯔꯁꯤꯀꯥꯅ ꯀꯔꯤ ꯈꯜꯂꯤꯕꯒꯦ ꯍꯥꯏꯕꯗꯣ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯖꯩ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯑꯃꯠꯇ ꯐꯥꯎꯕ ꯍꯦꯛ ꯂꯩꯇꯦꯗ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯨꯟꯗꯣꯛꯑꯒ ꯊꯝꯃꯝꯒꯅꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅꯗꯤ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅꯗꯤ ꯀꯔꯤꯁꯨ ꯇꯥꯕꯤꯔꯝꯗꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯀꯥꯁꯄꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯕꯤ ꯁꯤꯃꯤꯅ ꯑꯀꯥꯁ ꯑꯃꯗꯤ ꯃꯨꯔꯂꯤ ꯃꯈꯣꯏ ꯑꯍꯨꯝ ꯉꯥꯡꯅꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯇꯥꯔꯕ ꯃꯇꯨꯡꯗ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯂꯗꯨꯅ ꯌꯥꯝꯅ ꯀꯔꯦꯝ ꯀꯊꯥꯏꯅꯕꯒꯤ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯁꯤꯡꯉꯤ ꯈꯟꯖꯕ ꯅꯨꯄꯥ ꯑꯃꯕꯨ ꯌꯣꯡꯅꯥꯎ ꯑꯅꯤꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯕ ꯁꯤꯃꯤꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨ ꯑꯀꯥꯁ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯌꯣꯡꯅꯥꯎ ꯑꯅꯤꯁꯦ ꯃꯅꯣꯍꯔꯒꯤ ꯃꯈꯨꯠꯇꯒꯤꯗꯤ ꯅꯥꯟꯊꯣꯛꯄ ꯉꯝꯂꯔꯣꯏ ꯅꯪꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯂꯤꯕ ꯌꯣꯡꯅꯥꯎ ꯑꯅꯤꯁꯦ ꯃꯅꯣꯍꯔꯅ ꯀꯝꯗꯧꯅ ꯍꯥꯠꯄꯒꯦ ꯍꯥꯏꯕꯗꯣ ꯄꯥꯎꯗꯤ ꯅꯪ ꯇꯥꯈꯣ ꯃꯅꯣꯍꯔꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯇꯣꯛꯑꯝꯃꯒ ꯅꯪꯕꯨꯁꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯈꯤꯒꯅꯤ ꯑꯀꯥꯁꯅ ꯑꯃꯨꯛꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯤꯕꯅꯤ ꯃꯅꯣꯍꯔꯅ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄꯒ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯪꯕꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯁꯤꯃꯤ ꯅꯪꯁꯦ ꯍꯧꯖꯤꯛꯇꯤ ꯃꯅꯣꯍꯔꯒꯤ ꯃꯐꯝꯗ ꯇꯤꯡꯈꯪ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯃꯔꯝꯗꯤ ꯅꯪꯅ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯈꯩ ꯄ꯭ꯔꯃꯣꯗꯀꯤ ꯃꯤꯁꯤ ꯑꯁꯤꯗ ꯃꯅꯣꯍꯔ ꯆꯦꯟꯅꯗꯨꯅ ꯑꯗꯨꯝ ꯂꯩꯔꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯁꯤꯃꯤ ꯅꯪꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯤꯚꯤꯗ ꯄꯥꯎꯗ ꯄꯥꯛ ꯁꯟꯅ ꯌꯥꯎꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯅꯕ ꯅꯪ ꯑꯃ ꯃꯅꯣꯍꯔꯅ ꯃꯥꯡꯍꯟꯈꯤꯕ ꯍꯥꯏꯕꯁꯤꯗꯤ ꯀꯩꯁꯨ ꯂꯩꯇꯕ ꯏꯂꯥꯏ ꯂꯥꯏꯕ ꯊꯕꯛ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯁꯤꯃꯤꯁꯨ ꯑꯀꯥꯁꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯑꯔꯥꯟꯕ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯁꯤꯃꯤ ꯋꯥꯈꯜ ꯇꯞꯅ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯍꯨꯏꯜ ꯆꯤꯌꯔ ꯑꯗꯨ ꯃꯈꯣꯡꯅ ꯏꯟꯗꯨꯅ ꯑꯀꯥꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯃꯤꯅ ꯍꯥꯏꯔꯛꯏ ꯑꯀꯥꯁ ꯅꯪꯁꯨ ꯑꯩꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯤꯗ ꯅꯪꯒꯤ ꯍꯨꯏꯜ ꯆꯤꯌꯔ ꯑꯗꯨ ꯏꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯎ ꯏꯕꯥꯅꯤ ꯄꯨꯂꯞ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕ ꯊꯧꯔꯤ ꯑꯁꯤ ꯅꯥꯟꯊꯣꯛꯇꯨꯅ ꯏꯕꯥꯅꯤ ꯊꯋꯥꯏ ꯍꯤꯡꯕꯗꯤ ꯌꯥꯏ ꯑꯀꯥꯁꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯅꯪꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯁꯤꯃꯤꯅ ꯍꯥꯏꯔꯛꯏ ꯑꯀꯥꯁ ꯌꯦꯡꯉꯨ ꯅꯪꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯗꯥꯛꯇꯔ ꯑꯃꯗꯤ ꯍꯦꯜꯄꯔ ꯑꯅꯤ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯅꯣꯍꯔ ꯂꯥꯛꯂꯦ ꯍꯥꯏꯅ ꯈꯜꯂꯁꯤ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯗꯤ ꯑꯩꯒꯤ ꯊꯣꯛꯄ ꯀꯞꯁꯤꯟꯅꯕꯅꯤ ꯈꯪꯗꯦ ꯂꯥꯎꯁꯤꯟꯅꯕꯅꯤ ꯈꯪꯗꯦ ꯇꯧꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏ ꯐꯥꯎꯕꯗꯤ ꯍꯤꯡꯍꯧꯕ ꯌꯥꯔꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯅꯣꯍꯔꯅ ꯍꯦꯛ ꯎꯕꯃꯛꯇꯗ ꯅꯪꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯛꯀꯅꯤ ꯑꯀꯥꯁ ꯅꯪꯗꯤ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇꯒꯤ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯕꯅꯤ ꯅꯪꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯅꯪꯕꯨ ꯀꯜꯂꯣꯏ ꯑꯗꯨꯒ ꯃꯅꯣꯍꯔꯅꯁꯨ ꯅꯪꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯣ ꯑꯗꯨꯒ ꯄꯨꯜꯂꯤꯕ ꯊꯧꯔꯤꯁꯦ ꯂꯧꯊꯣꯛꯇꯨꯅ ꯄꯨꯟꯅ ꯅꯥꯟꯊꯣꯛꯃꯤꯟꯅꯅꯕ ꯄ꯭ꯂꯥꯟ ꯇꯧꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯀꯥꯁ ꯑꯃꯗꯤ ꯁꯤꯃꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯈꯨꯠꯇ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯑꯗꯨ ꯂꯧꯊꯣꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯁꯤꯃꯤꯅ ꯍꯥꯏꯔꯛꯏ ꯅꯪꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕꯁꯤꯡꯁꯦ ꯄꯩꯁꯥ ꯄꯨꯗꯨꯅ ꯍꯜꯂꯛꯑꯕꯁꯨ ꯅꯪꯒꯤ ꯄꯩꯁా ꯁꯔꯨꯛ ꯁꯣꯏꯗꯅ ꯄꯤꯅꯤꯡꯂꯛꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯅꯪꯕꯨꯁꯨ ꯍꯥꯠꯀꯦ ꯍꯥꯏꯔꯛꯀꯅꯤ ꯑꯀꯥꯁꯅ ꯍꯥꯏꯔꯛꯏ ꯃꯨꯔꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯈꯔ ꯐꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯔꯁꯤꯀꯥ ꯑꯗꯨꯗꯤ ꯑꯩꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯠꯀꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯔꯤꯕꯅ ꯗꯥꯛꯇꯔ ꯑꯗꯨꯅꯤ ꯗꯥꯛꯇꯔ ꯑꯗꯨꯅꯗꯤ ꯀꯤꯗꯅꯤ ꯂꯧꯊꯣꯛꯀꯦ ꯂꯤꯚꯔ ꯌꯣꯟꯊꯣꯛꯀꯦ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯑꯁꯣꯝꯗꯅ ꯗꯥꯛꯇꯔ ꯁ꯭ꯋꯥꯃꯤꯅ ꯈꯕꯔ ꯄꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯅꯔꯁ ꯑꯃ ꯂꯥꯛꯇꯨꯅ ꯁꯤꯃꯤꯒꯤ ꯕ꯭ꯂꯗ ꯁꯦꯝꯄꯜꯒꯤ ꯇꯦꯁ ꯔꯤꯄꯣꯔꯠ ꯑꯗꯨ ꯄꯤꯔꯝꯃꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯗꯥꯛꯇꯔ ꯁ꯭ꯋꯥꯃꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯗꯥꯛꯇꯔ ꯁ꯭ꯋꯥꯃꯤ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯏꯖꯩ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯣꯇꯔꯤ ꯑꯗꯨ ꯉꯁꯤꯗꯤ ꯐꯥꯎꯔꯦꯗꯅ ꯑꯁꯣꯝꯗꯅ ꯃꯅꯣꯍꯔꯁꯨ ꯄꯩꯁꯥ ꯄꯨꯗꯨꯅ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯃꯨꯔꯂꯤꯅ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯄꯩꯁꯥꯒꯤ ꯕꯦꯒ ꯑꯗꯨ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯤꯐ ꯑꯗꯨꯗ ꯍꯥꯞꯄꯒ ꯂꯤꯐ ꯑꯗꯨ ꯇꯣꯞ ꯐ꯭ꯂꯣꯔ ꯌꯧꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯂꯛꯑꯣ ꯑꯗꯨꯒ ꯄꯩꯁꯥ ꯐꯪꯂꯕ ꯃꯇꯨꯡꯗ ꯅꯪꯅ ꯄꯥꯝꯂꯤꯕ ꯚꯣꯏꯁ ꯔꯦꯀꯣꯔꯗꯤꯡ ꯑꯗꯨ ꯅꯪꯉꯣꯟꯗ ꯄꯤꯔꯛꯀꯦ ꯃꯅꯣꯍꯔꯅ ꯕꯤꯜꯗꯤꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯤꯐ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯂꯤꯐ ꯑꯗꯨ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯇꯣꯟ ꯌꯧꯅꯅꯕ ꯊꯥꯒꯠꯈꯤ ꯑꯗꯨꯕꯨ ꯃꯅꯣꯍꯔꯗꯤ ꯑꯆꯦꯠꯄ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯌꯔ ꯀꯦꯁꯇ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯠꯈꯤꯗꯨꯅ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯇꯣꯞ ꯐ꯭ꯂꯣꯔ ꯌꯧꯅꯅꯕ ꯆꯦꯜꯂꯛꯈꯤ
ꯑꯁꯣꯝꯗꯅ ꯃꯨꯔꯂꯤꯅ ꯂꯤꯞ ꯃꯅꯨꯡꯗꯒꯤ ꯄꯩꯁꯥ ꯕꯦꯛ ꯑꯗꯨ ꯂꯧꯊꯣꯛꯂꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯅꯣꯍꯔꯁꯨ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯈꯤ ꯃꯅꯣꯍꯔꯅ ꯆꯦꯟꯒꯅꯨ ꯅꯈꯨꯠ ꯊꯥꯡꯒꯠꯂꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ ꯃꯨꯔꯂꯤꯁꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯄꯩꯁꯥ ꯕꯦꯛ ꯑꯗꯨ ꯄꯨꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤ ꯃꯅꯣꯍꯔꯁꯨ ꯍꯟꯕ ꯂꯩꯇꯅ ꯇꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯩꯗ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯃꯅꯣꯍꯔꯅ ꯃꯨꯔꯂꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯈꯤ ꯃꯨꯔꯂꯤ ꯅꯣꯡꯃꯩꯅ ꯃꯉꯛꯁꯣꯝꯗ ꯄꯥꯟꯕꯗꯒꯤ ꯂꯩꯃꯥꯏꯗ ꯇꯨꯁꯤꯟꯗꯨꯅ ꯇꯥꯈ꯭ꯔꯦ ꯃꯅꯣꯍꯔꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯨꯔꯂꯤꯒꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯅꯝꯂꯒ ꯍꯥꯏꯔꯛꯏ ꯚꯣꯏꯁ ꯔꯦꯀꯣꯔꯗꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯃꯨꯔꯂꯤꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯕꯦꯁꯃꯦꯟꯗ ꯂꯩꯔꯤꯕ ꯔꯁꯤꯀꯥꯒꯤ ꯐꯣꯟꯗ ꯂꯣꯏꯅ ꯔꯦꯀꯣꯔꯗꯤꯡ ꯑꯗꯨ ꯌꯥꯎꯍꯧꯔꯕꯅꯤ ꯑꯗꯨꯕꯨ ꯃꯨꯔꯂꯤ ꯑꯃꯗꯤ ꯃꯅꯣꯍꯔ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯔꯁꯤꯀꯥꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯅꯣꯍꯔꯅ ꯔꯁꯤꯀꯥꯕꯨꯁꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯕꯦꯁꯃꯦꯟ ꯇꯝꯅ ꯆꯠꯅꯅꯕ ꯂꯤꯞ ꯃꯅꯨꯡꯗ ꯆꯪꯂꯛꯈꯤ ꯑꯗꯨꯕꯨ ꯕꯦꯁꯃꯦꯟ ꯇꯝꯅ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗꯗꯤ ꯔꯁꯤꯀꯥꯅ ꯂꯤꯞ ꯑꯗꯨꯒꯤ ꯃꯩ ꯃꯨꯠꯊꯠꯂꯝꯃꯤ ꯃꯩ ꯃꯨꯠꯈꯤꯕ ꯑꯗꯨꯗ ꯃꯅꯣꯍꯔ ꯕꯦꯁꯃꯦꯟ ꯌꯧꯅ ꯆꯠꯄꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯂꯤꯞ ꯑꯗꯨꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯄꯁꯨ ꯌꯥꯗ꯭ꯔꯦ ꯂꯤꯞ ꯃꯅꯨꯡꯗ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗꯅ ꯌꯥꯝꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯁꯥꯎꯅ ꯂꯥꯎꯔꯗꯨꯅ ꯂꯩꯔꯤ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯅꯣꯍꯔꯅ ꯂꯤꯞꯀꯤ ꯊꯣꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯊꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨ ꯑꯃꯅ ꯑꯃꯗꯒꯤ ꯊꯛꯇꯣꯛꯅꯔꯛꯇꯨꯅ ꯃꯅꯣꯍꯔꯗ ꯑꯣꯏꯅ ꯄꯥꯟꯖꯔꯝꯃꯤ ꯑꯁꯣꯝꯗꯅ ꯁꯤꯃꯤꯅ ꯑꯀꯥꯁꯀꯤ ꯃꯈꯨꯠꯇ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯑꯀꯥꯁꯅ ꯆꯧꯀꯤꯗ ꯄꯨꯟꯁꯤꯜꯂꯤꯕ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨꯁꯨ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯃꯈꯨꯠꯅ ꯃꯥꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯁꯤꯃꯤꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯤꯠꯇ ꯄꯨꯜꯂꯤꯕ ꯐꯤ ꯑꯁꯤ ꯂꯧꯊꯣꯛꯑꯣ ꯅꯪꯅ ꯆꯠꯀꯗꯕ ꯃꯐꯝꯗꯨ ꯑꯩ ꯍꯥꯏꯔꯛꯀꯦ ꯑꯀꯥꯁꯅ ꯍꯥꯏꯔꯛꯏ ꯅꯪ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯑꯩ ꯉꯝꯃꯣꯏ ꯁꯤꯃꯤꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯅꯃꯤꯠꯁꯨ ꯎꯗꯦ ꯅꯪꯅ ꯃꯥꯗꯨꯅ ꯏꯕꯥꯅꯤꯅ ꯆꯠꯀꯗꯕ ꯃꯐꯝ ꯊꯤꯗꯨꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯅꯣꯍꯔ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤ ꯏꯕꯥꯅꯤ ꯁꯤꯗꯧꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯒꯤ ꯃꯤꯠꯇ ꯄꯨꯜꯂꯤꯕ ꯐꯤ ꯑꯁꯤ ꯂꯧꯊꯣꯛꯑꯣ ꯅꯪꯅ ꯆꯠꯀꯗꯕ ꯃꯐꯝꯗꯨ ꯑꯩ ꯐꯖꯅ ꯍꯥꯏꯔꯛꯑꯒꯦ ꯑꯀꯥꯁꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯁꯤꯃꯤꯒꯤ ꯃꯃꯤꯠꯇ ꯄꯨꯟꯁꯤꯜꯂꯤꯕ ꯐꯤ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ ꯁꯤꯃꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯍꯥꯟꯅ ꯁ꯭ꯇꯣꯔ ꯔꯨꯝ ꯑꯣꯏꯔꯝꯕ ꯃꯐꯝ ꯑꯃ ꯃꯥꯜꯂꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯑꯃꯠꯇ ꯄꯥꯟꯗꯦ ꯑꯗꯨꯕꯨ ꯒ꯭ꯂꯥꯁꯀꯤ ꯄꯥꯔꯇꯤꯁꯟ ꯑꯃꯗꯤ ꯂꯩ ꯒ꯭ꯂꯥꯁꯀꯤ ꯄꯥꯔꯇꯤꯁꯟ ꯑꯁꯤ ꯊꯨꯒꯥꯏꯔꯒ ꯏꯕꯥꯅꯤ ꯆꯠꯈꯤꯕꯗꯤ ꯌꯥꯒꯅꯤ ꯑꯀꯥꯁꯅ ꯍꯥꯏꯔꯛꯏ ꯄꯥꯔꯇꯤꯁꯟ ꯂꯩꯐꯝ ꯑꯗꯨ ꯍꯥꯏꯔꯛꯑꯣ ꯑꯩ ꯊꯨꯒꯥꯏꯒꯦ ꯁꯤꯃꯤꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯃꯥꯡꯗ ꯆꯨꯝꯅ ꯆꯠꯂꯣ ꯑꯗꯨꯒ ꯌꯦꯠꯂꯣꯝꯗ ꯑꯃꯨꯛ ꯂꯩꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯖꯜꯂꯝꯃꯤ ꯑꯗꯨꯒ ꯁꯤꯃꯤꯗꯤ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯀꯥꯇꯤ ꯑꯗꯨ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯈꯣꯡꯅ ꯏꯟꯗꯨꯅ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯈꯤ ꯑꯀꯥꯁꯇꯤ ꯃꯃꯤꯠ ꯎꯗꯕꯅꯤꯅ ꯃꯈꯨꯠꯅ ꯃꯥꯗꯨꯅ ꯒ꯭ꯂꯥꯁꯀꯤ ꯄꯥꯔꯇꯤꯁꯟ ꯑꯗꯨ ꯀꯟꯅ ꯊꯤꯔꯤ ꯑꯁꯣꯝꯗꯅ ꯔꯁꯤꯀꯥ ꯃꯨꯔꯂꯤꯕꯨ ꯑꯣꯇꯣꯗ ꯍꯥꯞꯆꯤꯟꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯅꯣꯍꯔꯅ ꯄꯨꯔꯛꯄ ꯄꯩꯁꯥ ꯕꯦꯛ ꯑꯆꯧꯕ ꯑꯗꯨꯁꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯕ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁꯁꯤꯡꯗ ꯃꯨꯔꯂꯤꯒꯤ ꯊꯋꯥꯏ ꯀꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯔꯁꯤꯀꯥꯅ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯑꯁꯣꯝꯗꯅ ꯁꯤꯃꯤꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯀꯥꯇꯤ ꯑꯗꯨ ꯂꯧꯊꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯨꯜꯂꯤꯕꯗꯨ ꯀꯛꯊꯠꯅꯅꯕ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯤ ꯁꯤꯃꯤꯅ ꯃꯆꯤꯟꯅ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯐꯥꯌꯔ ꯑꯦꯛꯁꯇꯤꯡꯒꯤꯁꯔ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯑꯀꯥꯁꯇ ꯒ꯭ꯂꯥꯁꯀꯤ ꯄꯥꯔꯇꯤꯁꯟ ꯑꯗꯨꯕꯨ ꯊꯨꯒꯥꯏꯅꯅꯕ ꯂꯝꯕꯤ ꯇꯥꯛꯂꯝꯃꯤ ꯑꯀꯥꯁꯁꯨ ꯁꯤꯃꯤꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ഗ്ലാസ് പാർട്ടീഷൻ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ഗ്ലാസ് പാർട്ടീഷൻ ꯑꯗꯨꯕꯨ ꯐꯥꯌꯔ ꯑꯦꯛꯁꯇꯤꯡꯒꯤꯁꯔ ꯑꯗꯨꯅ ꯊꯨꯒꯥꯏꯔꯝꯃꯤ ꯑꯀꯥꯁꯅ ഗ്ലാꯁꯀꯤ പാർട്ടീഷൻ ꯑꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯤꯃꯤꯗꯤ ꯃꯥꯒꯤ ꯃꯈꯨꯠ ꯃꯈꯣꯡꯗ ꯄꯨꯜꯂꯤꯕ ꯊꯧꯔꯤꯁꯤꯡ ꯑꯗꯨ ꯀꯛꯊꯠꯄ ꯂꯣꯏꯅ ꯂꯣꯏꯔꯝꯂꯦ ꯃꯔꯝ ꯑꯗꯨꯅ ꯑꯀꯥꯁꯀꯤ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯂꯥꯛꯇꯨꯅ ꯑꯀꯥꯁꯀꯤ ꯃꯀꯣꯛꯇ ꯆꯩꯁꯨ ꯑꯃꯅ ꯐꯨꯊꯕ ꯍꯧꯔꯛꯈꯤ ꯑꯀꯥꯁꯇꯤ ꯃꯃꯤꯠ ꯎꯗ꯭ꯔꯕꯅꯤꯅ ꯃꯈꯨꯠ ꯍꯟꯕꯁꯨ ꯉꯝꯂꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯁꯤꯃꯤꯅ ꯑꯀꯥꯁꯄꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯔꯝꯃꯤ ꯃꯃꯩꯗꯗꯤ ꯁꯤꯃꯤꯅ ꯑꯀꯥꯁꯄꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯩꯁꯨꯗꯨꯅ ꯑꯀꯥꯁꯀꯤ ꯃꯈꯧꯔꯤꯗ ꯌꯥꯝꯅ ꯀꯟꯅ ꯅꯝꯁꯤꯟꯗꯨꯅ ꯂꯩꯔꯤ ꯑꯀꯥꯁꯁꯨ ꯁꯣꯔ ꯍꯣꯟꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯔꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯤ ꯑꯁꯤꯒꯨꯝꯂꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯑꯇꯩ ꯀꯅꯥ ꯑꯣꯏꯔꯝꯗ꯭ꯔꯦ ꯗꯥꯛꯇꯔ ꯁ꯭ꯋꯥꯃꯤ ꯑꯣꯏꯔꯝꯃꯤ ꯁꯤꯃꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯆꯩꯁꯨꯗꯨꯅ ꯗꯥꯛꯇꯔ ꯁ꯭ꯋꯥꯃꯤꯕꯨꯁꯨ ꯑꯃꯨꯛ ꯐꯨꯊꯕ ꯍꯧꯔꯝꯃꯤ ꯁꯤꯃꯤꯅ ꯆꯦꯟꯁꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯝꯕ ꯗꯥꯛꯇꯔ ꯁ꯭ꯋꯥꯃꯤꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗ ꯁꯤꯖꯤꯟꯅꯕ ꯁ꯭ꯀꯦꯄꯜ ꯑꯃ ꯄꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯗꯥꯛꯇꯔ ꯁ꯭ꯋꯥꯃꯤꯗ ꯊꯤꯟꯗꯠꯂꯝꯃꯤ ꯗꯥꯛꯇꯔ ꯁ꯭ꯋꯥꯃꯤꯁꯨ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯍꯧꯅ ꯂꯥꯎꯔꯝꯃꯤ ꯂꯥꯏꯕꯛ ꯐꯕꯗꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯀꯥꯁꯁꯨ ꯃꯥꯗꯨꯅ ꯊꯣꯔꯛꯈꯤ ꯑꯗꯨꯒ ꯑꯀꯥꯁꯅ ꯁꯤꯃꯤꯕꯨ ꯀꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯐꯥꯖꯤꯜꯂꯒ ꯊꯝꯈꯤ ꯗꯥꯛꯇꯔ ꯁ꯭ꯋꯥꯃꯤꯁꯨ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯔꯗꯨꯅ ꯍꯥꯊꯨ ꯃꯍꯥꯛꯀꯤ ꯕꯦꯛꯇꯒꯤ ꯀ꯭ꯂꯣꯔꯣꯐꯣꯝ ꯇꯩꯔꯕ ꯔꯨꯃꯥꯜ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯁꯤꯃꯤꯒꯤ ꯃꯆꯤꯟꯗ ꯀꯟꯅ ꯄꯥꯏꯁꯤꯜꯂꯝꯃꯤ ꯁꯤꯃꯤ ꯅꯨꯄꯥ ꯑꯅꯤꯅ ꯐꯥꯖꯤꯟꯗꯨꯅ ꯂꯩꯈꯤꯕꯅ ꯂꯦꯡꯕ ꯂꯥꯛꯄ ꯉꯝꯂꯝꯗꯦ ꯍꯤꯗꯥꯛꯀꯤ ꯔꯤꯑꯦꯛꯁꯟ ꯄꯥꯜꯂꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯋꯥꯟꯊꯈ꯭ꯔꯦ ꯗꯥꯛꯇꯔ ꯁ꯭ꯋꯥꯃꯤꯅ ꯑꯀꯥꯁꯇ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯦ ꯅꯪꯒꯤꯁꯨ ꯑꯩꯅ ꯃꯇꯦꯡ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯑꯁꯣꯝꯗꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯄꯔꯦꯁꯟ ꯔꯨꯝ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯔꯥꯁꯤꯀꯥꯒꯤ ꯃꯅꯥꯛꯇ ꯅꯔꯁ ꯑꯃ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯨꯔꯂꯤꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯦ ꯔꯥꯁꯤꯀꯥꯅ ꯍꯥꯏꯔꯛꯏ ꯌꯥꯔꯣꯏ ꯅꯪꯅ ꯑꯄꯥꯝꯕ ꯄꯩꯁꯥꯗꯨ ꯑꯩ ꯄꯤꯒꯦ ꯃꯨꯔꯂꯤꯗꯤ ꯀꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯄꯩꯁꯥ ꯕꯦꯛ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯅꯣꯍꯔꯅ ꯄꯨꯔꯛꯂꯝꯂꯤꯕ ꯄꯩꯁꯥ ꯑꯗꯨꯗꯤ ꯑꯁꯦꯡꯕ ꯄꯩꯁꯥ ꯑꯃꯠꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯖꯦꯔꯣꯛꯁ ꯇꯧꯔꯒ ꯄꯨꯔꯛꯄ ꯄꯩꯁꯥ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯅꯔꯁ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯃꯨꯔꯂꯤ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯑꯣꯔꯒꯥꯟꯁꯤꯡ ꯑꯁꯤ ꯗꯣꯅꯦꯠ ꯇꯧꯕꯤꯔꯝꯃꯣ ꯔꯥꯁꯤꯀꯥ ꯄꯩꯁꯥ ꯐꯪꯅꯤ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ ꯄꯩꯁꯥꯁꯨ ꯐꯪꯗ꯭ꯔꯦ ꯑꯗꯨꯒ ꯑꯣꯔꯒꯥꯟ ꯌꯣꯟꯊꯣꯛꯇꯨꯅ ꯄꯩꯁా ꯐꯪꯒꯗꯕ ꯑꯗꯨꯁꯨ ꯗꯣꯅꯦꯠ ꯇꯧꯔꯣ ꯍꯥꯏꯖꯤꯜꯂꯛꯂꯕꯅꯤꯅ ꯄꯩꯁꯥ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯆꯥꯅꯤꯡꯃꯜꯂꯕꯁꯨ ꯂꯦꯛꯑꯒ ꯇꯣꯛꯏ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ
Asomdana Dr. Swami amadi Akash makhoenina Simibu garigi maningi trunk ta hapchilami Rashikana Dr. da call toraktuna Murli laikidre han harai Mathangi sinda Akash amadi Dr. Swami gari thauduna laklami Akash na hanglai aikoina chaliba se kadaidano Dr. Swami na harai aikoigi lottery gi paisa si lokthokpa chalibani Mumbai airport ta private plane amana ibani bu ngai dun leirabani Dubai da chalaga aikoigi paisa laururasi masi matungda Dr. Swami na voice recording ama play toradun Akash ta halai recording adu nupa adun hairi simi gi masada yoriba liver adu lupa crore tara da lejarage haina masi matungda Dr. Swami na Akash ta hairi crore tara asigi manungda nangonda crore ama pige aduga nangi namit adusu free da transplant tobirage Dr. Swami na amuksu wakal nungai na makha tarai aikoina simi dagi lokhiba blood ki sample report adu lae simi gi blood group asi B negative arame masi gi blood group asi khwaidagi tangba blood group singi manungda amani maram asinani simi gi organ sing asi khwaidagi atangba mamalda black market ta yongadoribase adugane Akash simi gi mid ki cornea asiga nangi cornea aduga chanaramba tarabadi nangi su free da transplant toba yarani Akash na harai simi gi masadagi organ sing asi lathopa matamda simi di shiroidra Dr. Swami na harai simi di soidana shirani adubu khwaidagi maru oribadi hinglingi matamda mi gi kana naba khara toramba asini haiduna Dubai chananaba Akash amadi Dr. Swami gari kana thauki Matangi sinasi chahi ani gi matungni Europe ki leba amada Sophie mahaki anauba boyfriend amaga koiba laklami Sophie na nongma lambida koiba halakpa matamda Akash ki mamingda apikpa concert ama toriba du urami Sophie na concert mafamda changduna karamba Akash ki concert no haiduna yengloi adubu piklaba concert aduda Sophie bu saithaduna ningamdabagi isai sakliba nupa adudi atai kana soiramdre mamit tangba Akash oirame haujiksu Akash mamit tangba ama oirami Sophie Akash ki mataw adu ubada matam amada Akash na mangonda tawkiba namthak sing adu ningsingluba matamda sauningba phawki asidagi hendoktuna mafam asida fawba mamit tangba saduna mingonda namthak lamliba Akash ubada Sophie di sawbana loikhre maramdi Sophie di haujiksu Akash mamit tangma sasindaba mi ama oina uri madi Akash ki maramda wari amata khangdabanina isai sakpa lorakpa matamda Akash amadi Sophie wari sanarami Sophie na Akash ki mataw adu nokfet tawraka yamna usitana harai mafam asida su namthak tawduna adum leiri Akash na ahanbadadi wa khumlamde adubi ingna tamna coffee ama thakminarusi haiduna hairami mathangi sinda coffee thakminaringai matamda Akash na mangona thokiba thawdok khudima wari loina lirami kamdongna simina pramod kamana duna mahaki nupa hatkiba aduga mabusu hanana bo hanaba aduga mahaki mamisu tanghalamba aduga kamdongna organ lalonba Dr. Makhoi ani Dubai da chananaba gari kana thorokiba adu fawba wari lirami Sophie na wari makha lirao Dr. Nabani Dubai da chalaga nangi mitki operation di tawdabra hanglai Akash na wari makha lirai Dr. Swami na Akash ta harai simina mahana tawjaruba marala sigi matunginadi mahakte isida siduna leiradaba mini mana sidringe matamda aikosu pasa khara talhausi Akash na harai ai madu yaba ngamoi simi mana tawjakiba phatraba thabak singadu aikoina police ta report tawduna mahaku ain yoeba matik chaba dandi pihansi Dr. Swami na muk sauna harai karigino nangna simi da minungsi phauroklise simi na nangonda kari tawkhibage habadu nang kaurabra nangonda khakta natte miyo enegi mapunsesu simi na manghan khrabani simi gi maral singasi ngapi pham leitraba maral ngaktani Pitribi court amana hekta mahak pusi bagi chairak soidana maki pirakani Akash aikoina jik tawdoriba thaba asi paisa khaktagi ni haina khanganu mara laiba mi ama dandi pibani haina khalo adugi sumathakta nangsu mit amu hana urani aduga simi gi kidney amadi atai atai organ singasina miyoi kaya amagi punsida anauba mangal ama pigadoribani tanja asida simisu mikap thorakpagi kagi maningi trang adu hangdoknaba makhongna kawgi makhol adu tarakhi Dr. Swami na gari khamlami aduga harai simi se amuk tumthanaba hida kapa matam oire haiduna syringe ama lokthokuna hida kapnanaba sem sari Akash na harai Dr. nangna tawgodoriba thaba ase pamde Dr. na harai nangna pamdragadi mafam asidagi khara chatlaga leba mafam amada gari kumtha horo nangna aigi thawai kanbirapkogi damakta nangina thwaidudi aina kanbiramage nangbu hingna thado amage asumna hairamaga Dr. simi gi manakta tumthanaba hida kapnanaba changki Dr. na gari gi trang hangdoktuna simi da hida kapagi makhol adu tarami adubu Akash ti makhol adu taba ngamlamde makhol aduna mahaki thawai yamna nungairamde adubu miga mimana draba manadi gari di tawba ngamgani Dr. aduna hida kapa loraga gari du thawba horakle Akash wa kemta haidana tuminna mangduna family gari edu khara thawdokpa horakpa matamdadi Dr. Swami makhauri paiduna leptuna leiba adu urakhi makhauri da thangna lenbagi i ngakta kapthorak leba adu su urami gari tharok leba miyoe adudi Dr. adu uramdre simi urami Akash ti khangdabanina Dr. ni khaladuna harai
ꯗꯥꯛꯇꯔ ꯅꯪꯅ ꯁꯤꯃꯤꯕꯨ ꯍꯥꯠꯇꯨꯅ ꯃꯥꯒꯤ ꯃꯃꯤꯠꯇꯣ ꯑꯩꯉꯣꯟꯗ ꯄꯥꯟꯁꯤꯟꯕꯤꯔꯕꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯁꯤꯗ ꯄꯤꯌꯥꯅꯣ ꯈꯣꯡꯕ ꯉꯝꯃꯔꯣꯏ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯔꯥꯜ ꯑꯃꯅ ꯑꯗꯨꯝ ꯅꯝꯊꯗꯨꯅ ꯂꯩꯔꯅꯤ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯁꯤꯃꯤꯗ ꯃꯃꯤꯠ ꯀꯣꯊꯣꯛꯇꯨꯅ ꯑꯩꯉꯣꯟꯗ ꯄꯥꯟꯁꯤꯟꯒꯅꯤ ꯍꯥꯏꯈꯤꯗꯨꯗꯤ ꯑꯩꯅ ꯁꯤꯃꯤꯕꯨ ꯀꯤꯍꯟꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯇꯁꯦꯡꯕꯗꯤ ꯇꯧꯒꯦ ꯈꯟꯈꯤꯗꯦ ꯃꯪꯗ ꯐꯥꯎꯕ ꯃꯪꯈꯤꯗꯦ ꯑꯀꯥꯁꯀꯤ ꯊꯃꯣꯏ ꯁꯦꯡꯂꯕ ꯋꯥꯍꯩ ꯈꯔ ꯑꯁꯤꯅ ꯁꯤꯃꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯍꯜꯂꯤ ꯁꯤꯃꯤ ꯃꯄꯤ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯒꯥꯔꯤ ꯊꯧꯔꯤ ꯑꯀꯥꯁꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯃꯣꯏ ꯁꯣꯛꯅ ꯗꯥꯛꯇꯔꯅꯤ ꯈꯜꯂꯗꯨꯅ ꯁꯤꯃꯤꯗ ꯍꯥꯏꯔꯛꯏ ꯗꯥꯛꯇꯔ ꯅꯪꯅ ꯀꯩꯒꯤꯅꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯤꯃꯤꯒꯤ ꯂꯤꯚꯔ ꯁꯤꯃꯤꯒꯤ ꯀꯤꯗꯅꯤ ꯍꯥꯏꯗꯨꯅ ꯁꯣꯟꯗꯨꯅ ꯂꯩꯔꯤꯕꯗꯣ ꯑꯁꯨꯝꯅ ꯄꯩꯁꯥ ꯇꯥꯜꯂꯒ ꯀꯝꯗꯧꯅ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯅꯤ ꯗꯥꯛꯇꯔ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯑꯩ ꯁꯨꯡꯌꯥ ꯌꯥꯕ ꯉꯝꯃꯣꯏ ꯒꯥꯔꯤ ꯈꯥꯝꯃꯣ ꯁꯤꯃꯤ ꯏꯕꯥꯅꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯥꯗꯣꯛꯄꯤꯔꯝꯃꯣ ꯏꯕꯥꯅꯤꯕꯨ ꯊꯝꯕꯤꯔꯝꯃꯣ ꯗꯥꯛꯇꯔ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯑꯩꯅ ꯅꯪꯒꯤ ꯃꯔꯝꯗ ꯀꯅꯥꯗꯁꯨ ꯀꯩꯝꯇ ꯍꯥꯏꯗꯣꯛꯑꯣꯏ ꯀꯩꯝꯇ ꯆꯤꯡꯅꯕꯤꯒꯅꯨ ꯁꯤꯃꯤ ꯃꯥꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯝꯃꯤ ꯑꯗꯨꯒ ꯑꯀꯥꯁꯇ ꯍꯥꯏꯔꯛꯏ ꯒꯥꯔꯤ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯀꯨꯝꯊꯈ꯭ꯔꯣ ꯑꯀꯥꯁꯇꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯁꯤꯃꯤꯅ ꯑꯀꯥꯁꯄꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯏꯟꯊꯣꯛꯇꯨꯅ ꯂꯝꯕꯤ ꯂꯝꯍꯥꯡ ꯑꯗꯨꯗ ꯃꯃꯤꯠ ꯇꯥꯡꯂꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯇꯣꯝꯗ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨ ꯀꯟꯅ ꯊꯧꯗꯨꯅ ꯆꯠꯈꯤ ꯒꯥꯔꯤ ꯉꯥꯏꯍꯥꯛ ꯊꯧꯔꯕ ꯃꯇꯨꯡꯗ ꯁꯤꯃꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯕꯗꯧꯅ ꯇꯧꯏ ꯌꯨ ꯇꯔꯟ ꯂꯧꯗꯨꯅ ꯑꯀꯥꯁꯅ ꯂꯦꯞꯂꯤꯕ ꯃꯥꯏꯀꯩꯗꯨꯗ ꯒꯥꯔꯤ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯖꯤꯜꯂꯛꯈꯤ ꯑꯀꯥꯁꯇꯤ ꯀꯩꯝꯇ ꯎꯗꯕꯅꯤꯅ ꯁꯣꯔꯣꯛ ꯃꯌꯥꯏ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯁꯤꯃꯤꯅ ꯑꯀꯥꯁꯄꯨ ꯒꯥꯔꯤꯅ ꯊꯣꯝꯗꯠꯂꯒꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯊꯧꯖꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯦꯟꯁꯤꯜꯂꯛꯄ ꯊꯦꯕ ꯑꯃꯅ ꯁꯤꯃꯤꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯆꯣꯡꯁꯤꯜꯂꯛꯈꯤ ꯁꯤꯃꯤꯁꯨ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯒꯥꯔꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯍꯧꯗꯗꯨꯅ ꯃꯍꯥꯛꯅ ꯀꯟꯅ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯁꯣꯔꯣꯛ ꯃꯇꯥꯏꯗ ꯂꯩꯕ ꯂꯧꯕꯨꯛ ꯑꯃꯗ ꯊꯔꯣ ꯃꯥꯔꯣ ꯑꯣꯟꯗꯨꯅ ꯇꯥꯁꯤꯟꯈꯤ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯥꯎ ꯂꯤꯛ ꯑꯣꯏꯔꯛꯄꯗꯒꯤ ꯃꯩ ꯆꯥꯎꯅ ꯆꯥꯛꯂꯛꯈꯤ ꯑꯀꯥꯁꯇꯤ ꯁꯣꯔꯣꯛ ꯃꯌꯥꯏ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ ꯑꯀꯥꯁꯅ ꯑꯃꯨꯛ ꯁꯣꯐꯤꯗ ꯋꯥꯔꯤ ꯃꯈꯥ ꯂꯤꯔꯛꯏ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯕꯁ ꯑꯃ ꯂꯥꯛꯈꯤ ꯕꯁ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯑꯩ ꯃꯝꯕꯥꯏ ꯌꯧꯅꯅꯕ ꯂꯥꯛꯈꯤ ꯑꯀꯥꯁꯀꯤ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯁꯣꯐꯤꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯑꯁꯨꯛ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯀꯥꯁꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯅꯅꯕ ꯑꯩꯒꯤ ꯏꯐꯝꯗ ꯊꯧꯅꯥ ꯂꯩꯈꯤꯗꯦ ꯑꯗꯨꯕꯨ ꯃꯝꯕꯥꯏꯗ ꯂꯩꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯅ ꯁꯤꯟꯕꯤꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯌꯨꯔꯣꯞꯇ ꯂꯥꯛꯄ ꯉꯝꯈꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯀꯣꯐꯤ ꯊꯛꯂꯤꯕ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯋꯦꯇ꯭ꯔꯦꯁ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯑꯀꯥꯁꯇ ꯊꯦꯕꯅ ꯃꯀꯣꯛ ꯄꯥꯟꯕ ꯆꯩꯁꯨ ꯑꯃ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯅꯪꯒꯤ ꯆꯩꯁꯨ ꯀꯥꯎꯍꯧꯔꯦ ꯑꯀꯥꯁꯅ ꯆꯩꯁꯨ ꯑꯗꯨ ꯂꯧꯔꯗꯨꯅ ꯁꯣꯐꯤꯗ ꯏꯀꯥꯏ ꯏꯀꯥꯏꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡꯁꯦ ꯑꯩꯒꯤ ꯑꯄꯤꯛꯄ ꯀꯟꯁꯔꯠ ꯑꯃ ꯂꯩ ꯅꯪꯁꯨ ꯂꯥꯛꯀꯦꯔꯥ ꯁꯣꯐꯤꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯍꯌꯦꯡꯗꯤ ꯑꯩ ꯏꯟꯗꯤꯌꯥꯗ ꯍꯟꯈ꯭ꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯀꯟꯁꯔꯠ ꯑꯗꯨꯗ ꯂꯥꯛꯄ ꯉꯝꯃꯔꯣꯏ ꯑꯀꯥꯁꯁꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯁꯣꯐꯤꯅ ꯑꯃꯨꯛ ꯑꯀꯥꯁꯀꯤ ꯃꯐꯝꯗ ꯊꯣꯛꯈꯤꯕ ꯅꯨꯡꯉꯥꯏꯇꯕ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯈꯟꯊꯔꯨꯔꯒ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ ꯑꯀꯥꯁꯇ ꯍꯥꯏꯔꯛꯏ ꯁꯤꯃꯤꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯅꯪꯕꯨꯁꯨ ꯅꯃꯤꯠ ꯇꯥꯡꯍꯜꯂꯦ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯗꯥꯛꯇꯔ ꯑꯗꯨꯅ ꯍꯥꯏꯕ ꯋꯥ ꯂꯧꯗ꯭ꯔꯤꯕꯗꯣ ꯗꯥꯛꯇꯔ ꯑꯗꯨꯅ ꯍꯥꯏꯕ ꯋꯥ ꯃꯇꯨꯡꯏꯟꯅ ꯅꯪꯅꯁꯨ ꯁꯤꯃꯤꯒꯤ ꯃꯃꯤꯠ ꯂꯧꯊꯣꯛꯇꯨꯅ ꯅꯪꯉꯣꯟꯗ ꯄꯥꯟꯁꯤꯜꯂꯝꯂꯕꯗꯤ ꯐꯒꯗꯕꯅꯤ ꯗꯥꯛꯇꯔ ꯁ꯭ꯋꯥꯃꯤꯅ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡ ꯑꯗꯣ ꯅꯪꯅ ꯏꯜꯂꯝꯕ ꯇꯥꯔꯕꯗꯤ ꯉꯁꯤ ꯅꯪꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯔꯝꯃꯣꯏ ꯑꯀꯥꯁ ꯋꯥꯗꯤ ꯀꯩꯝꯇ ꯍꯥꯏꯗꯅ ꯁꯣꯐꯤꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯃꯒ ꯇꯨꯃꯤꯟꯅ ꯆꯩꯁꯨ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯠꯈꯤ ꯁꯣꯐꯤꯁꯨ ꯑꯀꯥꯁꯀꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯑꯀꯥꯁꯅ ꯁꯤꯃꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯑꯒ ꯃꯤ ꯀꯅꯥꯝꯇ ꯎꯗꯕ ꯀꯥꯆꯤꯟ ꯑꯃ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯆꯩꯁꯨ ꯑꯗꯨ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤ ꯑꯀꯥꯁꯅ ꯃꯍꯥꯛꯀꯤ ꯑꯅꯣꯛ ꯂꯧꯊꯣꯛꯇꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯠꯈꯤ ꯑꯀꯥꯁ ꯇꯁꯦꯡꯅꯃꯛꯀꯤ ꯃꯃꯤꯠ ꯎꯗꯕ ꯃꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯍꯥꯛꯇꯤ ꯃꯃꯤꯠ ꯎꯗꯕ ꯁꯥꯁꯤꯟꯅꯕ ꯑꯣꯏꯔꯝꯃꯦ ꯇꯁꯦꯡꯅꯃꯛ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯕ ꯖꯥꯠꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯝꯗꯧꯏ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯍꯟꯕꯤꯔꯛꯎ ꯋꯥꯔꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕ ꯊꯥꯒꯠꯆꯔꯤ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯡꯗ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯈꯤꯕꯁꯤꯡꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ